Channel asina mayambu amukka suhana taramna ukjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlaba khubi khubi sing aduna subscribe amadi notification bell icon adada git launa amuktang nambira. Ima! Kaino ne, adu kana lauri dubo. Ako'y madi. Dukaan chakibani. As, amuk tawridana. Tumlay ba sa liwaram nine? Adu budi, namani dana. Pana kuire ba se? As ay na kayo natirak pa niba. Pung mukti para maniba man sa krisi. Noi na ma hausi pao kangdri bro nang. Kaino haja? O namado, dukaan chat panate. Dukaan dara duganya, wati su layram doini. As, ay di ba ko? Dukaan tudagi, warim ngang na ba yaba ngang na re raga muk. Lambi da theng na ba mi ga muk wai na rudoy ba. Mi do na muk, mai wari kran lisilaglani, aday di muk makha samda lay krani. Yum yorok pa din na tumama bu yoram mo ito ni tawrido. Hayba, asyeng ba niya do? Yare. To. Taning dre yare. Pabu, Laune. Kaino mingo laune. kaino pabu? Ay, lak ta laune. Ado kaino ba? Sige wala. Kaino ne, haibo. Kay sunat da. Si, hauroi siro. Noi na pai hong na bi, amuk tau re do. O kay daurage ima. Kay su tau de mi. Natsagi insang sibo, mahong iman mandrabane. Oren tiko na matinbirake. Aduna ok na basadong niko. Ay di, nang natung mo si, sukta yek tazade. Kaino ne, noi na engonda dumay dubo. Saksu tongbiba. Saade tuna. Ito mo siya toke. Oy, koy di, nangin sang du loy dringay da, mahawahan na kangaba. Adugini? Mahaw kay doktori ba ima? Sabade do masay day koy su. Hay ma, haw tabra ne dubo. Hawi? Ising di, kagayam taksil, buktan na ba? Yengoda. Ngasidi noi na kubisi kay tunida. Ado pabu, pabung di mahaw yinga bo. Ay ma, kay yengdani. Yengdadi kay no. Kamay tawragi? Hay, haw tadi karino. Ay na tongbo. Asi hayrak na ni si, nasari na kangaba ni. Hay dadi kay no ima. Hawi habni kay no. Hoy ni, nasana tungba bu, nasana tagat sa dradiya. O tangdradi kangwaye. Tangzaning de ako, uksari. Abo, abuk di kamay kangino. Kangdadi na. Napagalay minara ise, tatagi sahi na tinya. Nui ka sidi, napa na po imni. Ay, nung tang, lao. Sa tuo lao ne. Nanggi hanat tibirage. Noi na bong nangang mataro no. May manak mayroon no lao. Kay daurage ne. Saro dana. Hoy charagi pabu. Hay ma. Kay daurage haywani. Korino imana ngunok sa laiba dubo. Ay, nasa sikiri ni he. Nang na, ngangwanda na. Kide da bo. Ay, babung di siya na hayo ne. Kay daurage mi. Pabung. Ay, hekta hayo ne. Ay ima halagoy na charagi. Ima thongalagoy na charagi ba pabu. Kari. Ay na haydo, buwak tada ba? To, sarano. Noi kanam saya roy ko. Ay tom loy sa toke. Nati na ke pabu.
ꯑꯩ ꯆꯥꯔꯒꯦ ꯕꯥꯕꯨ ꯃꯁꯤ ꯆꯥꯅꯤ ꯃꯨꯍꯥꯏ ꯆꯥꯔꯣꯏ ꯃꯨꯍꯥꯏ ꯆꯥꯔꯗꯣꯏꯅꯤ ꯄꯥꯕꯨꯡꯅ ꯊꯣꯡꯉꯒꯕꯨ ꯀꯃꯥꯏ ꯆꯥꯔꯣꯏꯗꯣꯏꯅꯣ ꯐꯔꯦ ꯐꯔꯦ ꯆꯥꯔꯣ ꯆꯥꯔꯣ ꯎꯔꯦꯗꯅ ꯑꯩꯕꯨ ꯂꯣꯏ ꯕꯈꯥꯟ ꯇꯧꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯆꯥꯔꯤꯕꯅꯤꯅꯦ ꯑꯣ ꯑꯗꯨꯅꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯗꯣꯏꯅꯣꯅꯦ ꯑꯗꯨ ꯕꯥꯕꯨ ꯄꯥꯕꯨꯡꯒꯤꯁꯤ ꯇꯣꯉꯥꯟꯕ ꯈꯨꯊꯣꯡ ꯑꯃ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡꯅ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯆꯕ ꯃꯑꯣꯡꯗ ꯊꯣꯡꯕ ꯃꯥꯜꯂꯦꯕ ꯈꯨꯊꯣꯡꯁꯦ ꯑꯦ ꯆꯥꯔꯣ ꯆꯥꯔꯣ ꯇꯨꯃꯤꯟꯅ ꯆꯥꯎꯀꯣ ꯑꯦ ꯏꯁꯩ ꯉꯪꯕꯩ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦꯍꯦ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑ ꯃꯥꯜꯂꯦꯍꯦ ꯀꯩꯅꯣ ꯃꯌꯥꯝꯗꯤ ꯑꯩꯒ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯀ ꯂꯣꯏꯅ ꯆꯥꯅꯔꯝꯃꯦꯅ ꯑꯁ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ ꯏꯃꯥ ꯅꯪꯅ ꯗꯨꯀꯥꯟꯗ ꯗꯨꯀꯥꯟꯗ ꯀꯩꯗꯧꯕ ꯊꯨꯝ ꯂꯩꯕ ꯊꯨꯝ ꯂꯩꯕ ꯆꯠꯂꯨꯔꯤꯅꯤꯅꯦꯍꯦ ꯊꯨꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯆꯥꯛꯈꯨꯝꯗ ꯊꯨꯝ ꯋꯥꯠꯂꯗꯤ ꯏꯃꯨꯡ ꯁꯦꯜ ꯇꯠꯄꯅꯤꯅꯦ ꯊꯨꯝ ꯂꯩꯕ ꯆꯠꯄꯕꯨ ꯄꯨꯡ ꯑꯃ ꯆꯪꯕ꯭ꯔꯣ ꯑꯁꯦꯡꯕ ꯏꯃꯥ ꯅꯪꯒꯤ ꯄꯣꯠ ꯂꯩꯕ ꯈꯨꯆꯠ ꯂꯥꯛꯆꯠꯁꯦ ꯍꯦꯟꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯆꯠꯈꯤꯕꯗꯩ ꯁꯨꯡꯍꯟ ꯍꯦꯜꯂꯣꯏꯕ ꯑꯕꯣ ꯑꯩꯈꯣꯏ ꯃꯥꯅꯕꯨ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯊꯨꯝꯂ ꯉꯥꯔꯤꯔ ꯃꯥꯅ ꯑꯃꯍꯦꯛꯇ ꯂꯩꯕ ꯆꯠꯈꯤꯕꯗꯣ ꯄꯣꯠꯇꯨꯅ ꯃꯥ ꯑꯗꯨꯝ ꯅꯜꯂꯗꯧꯅꯤ ꯌꯨꯝꯁꯤꯗ ꯃꯥ ꯁꯨꯡꯌꯧ ꯌꯧꯔꯛꯑꯔꯣꯏꯗꯧꯅꯤ ꯑꯕꯣ ꯅꯣꯡꯃꯁꯨ ꯉꯥꯔꯤ ꯊꯥꯛꯇꯅ ꯑꯩꯈꯣই ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯃꯥꯅ ꯁꯨꯡꯍꯟ ꯍꯜꯂꯛꯇꯗꯅ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯨꯕꯨ ꯑꯩ ꯂꯩꯗꯤ ꯂꯩꯔꯛꯏꯗꯅ ꯂꯩꯔꯛꯇꯕ꯭ꯔꯣ ꯂꯩꯔꯛꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯗꯨꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯒ ꯁꯥꯟꯅꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯩꯁꯤꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯒ ꯑꯃꯨꯛ ꯋꯥꯏꯅꯗꯅ ꯋꯥꯔꯦ ꯃꯌꯥꯝ ꯑꯃ ꯁꯨꯗꯅ ꯑꯃꯨꯛ ꯂꯩꯊꯣꯛꯑꯅꯤ ꯄꯦꯟꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯋꯥꯔꯤꯗ ꯑꯁꯨꯛ ꯌꯥꯝ ꯉꯥꯎꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯑꯉꯥꯡ ꯅꯣꯏ ꯀꯩ ꯈꯪꯉꯗꯅ ꯅꯄꯥꯗꯤ ꯆꯥꯛꯈꯨꯝꯗ ꯂꯩꯕꯅꯦ ꯑꯦ ꯃꯥꯗꯤ ꯆꯥꯛꯈꯨꯝꯗ ꯀꯩꯗꯧꯏꯕ ꯑꯣ ꯀꯩꯅꯣꯝ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯃꯃꯥ ꯑꯣ ꯑꯃꯨꯛ ꯇꯧꯔꯝꯃꯅꯤ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯥꯛꯈꯨꯝꯗ ꯍꯦꯛꯇ ꯆꯪꯈ꯭ꯔꯤꯁꯤꯕꯣ ꯑꯩꯅ ꯃꯉꯣꯟꯗꯒ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯕꯗꯧꯅ ꯃꯥꯅ ꯆꯥꯛꯈꯨꯝ ꯍꯦꯛꯇ ꯄꯥꯟꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯣ ꯂꯥꯛꯇ ꯂꯥꯛꯎꯗ ꯂꯥꯛ ꯈꯪꯒꯅꯤ ꯑꯁꯤꯅ ꯃꯊꯣꯡꯗꯤ ꯀꯌꯥ ꯆꯥꯔꯝꯃꯔꯣꯏ ꯈꯪꯉꯕꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯅ ꯃꯥꯡꯍꯟꯅꯦꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯒꯦꯁꯨ ꯈꯜꯂꯣꯏ ꯆꯥꯛ ꯊꯣꯡꯉꯤꯅꯦꯅ ꯑꯃꯗ ꯑꯃꯨꯛ ꯆꯠꯅꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯅꯤ ꯀꯣꯏꯆꯠ ꯆꯠꯂꯒ ꯆꯥꯛ ꯊꯣꯡꯉ ꯀꯃꯥꯏ ꯍꯥꯎꯗꯣꯏꯅꯣ ꯃꯤ ꯏꯟꯁꯥꯡ ꯑꯃ ꯍꯥꯎꯕ ꯍꯥꯏꯁꯤꯗꯤ ꯃꯥꯒꯤ ꯃꯇꯥꯡꯗꯨꯗ ꯐꯖꯅ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯗꯣ ꯊꯥꯛꯄꯤꯔꯀꯥꯟꯗ ꯍꯥꯎꯗꯧꯅꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯨꯂꯞ ꯈꯣꯡꯉꯥꯟ ꯍꯩꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯦ ꯏꯃꯥ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯃꯥꯟꯅꯔꯒ ꯅꯆꯤꯟ ꯊꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯩꯃꯥ ꯅꯄꯥ ꯃꯤꯆꯪ ꯆꯪꯕ ꯇꯥꯔꯕ꯭ꯔꯅꯦ ꯑꯩꯁꯤꯕꯨ ꯑꯃꯨꯛ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯥꯎꯔꯒ ꯍꯥꯎꯏ ꯍꯥꯎꯇ꯭ꯔꯒ ꯍꯥꯎꯇꯦ ꯑꯁꯦꯡꯕ ꯍꯥꯏꯅꯁꯤꯀꯣ ꯉꯥꯡꯅꯍꯧꯔꯣ ꯅꯣꯏ ꯅꯄꯥꯅ ꯆꯠꯂꯦ ꯑꯩ ꯑꯕꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯂꯥꯛꯑꯣ ꯏꯃꯥ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯒꯦ ꯑꯁꯤ ꯆꯠꯂꯨꯒꯦ ꯀꯥꯏ ꯑꯁꯤꯗ ꯊꯕꯛꯅꯦ ꯊꯕꯛ ꯀꯔꯤ ꯊꯕꯛꯅꯣꯕ ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛ ꯀꯩꯅꯣ ꯗꯝ ꯍꯪꯉꯤꯗꯨꯕꯣ ꯅꯪꯗꯤ ꯌꯨꯝꯗ ꯁꯨꯡꯂꯩꯁꯨ ꯂꯩꯇꯅ ꯑꯗꯨꯒꯤ ꯍꯪꯕꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯏꯃꯥ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯄꯣꯊꯥꯒꯦꯕ ꯅꯨꯡꯗꯥꯡꯗ ꯑꯦ ꯅꯪꯗꯤ ꯅꯨꯡꯗꯥꯡꯁꯨ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯤꯗꯨꯗꯤ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯑꯩꯅ ꯎꯔꯤꯅꯤ ꯀꯩꯅꯣ ꯇꯨꯝꯃꯨ ꯑꯩ ꯁꯦꯟꯅ ꯂꯩꯗꯧ ꯁꯔꯨꯛ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯕ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯈꯔ ꯌꯥꯎꯕꯤꯗ ꯌꯥꯗꯦꯅ ꯍꯥꯏꯔꯛꯄꯅꯦ ꯃꯤꯅ ꯐꯖꯅ ꯍꯥꯏꯔꯛꯏꯕꯅꯤꯅ ꯌꯥꯎꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯔꯣই ꯑꯝꯇ ꯆꯠꯄꯤꯔꯨꯒꯦ ꯇꯧꯅꯤ ꯏꯪꯈꯣꯜꯗꯕ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯗꯨꯗ ꯂꯩꯕꯥꯛ ꯊꯣꯟꯒꯗꯕꯅꯤꯗ ꯑꯦ ꯅꯪꯅ ꯀꯩꯅꯣꯅꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯉꯛꯏꯗꯨꯅ ꯑꯩꯅ ꯂꯩꯕꯥꯛ ꯊꯣꯟꯗꯣꯏꯅꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯕ ꯊꯕꯛꯇꯨꯕꯨ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯐꯖꯅ ꯂꯩꯔꯝꯃꯨ ꯏꯃꯥ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯏꯃꯥ ꯍꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯁꯨꯖꯤꯜꯂꯛꯀꯅꯨꯀꯣ ꯆꯪꯉꯣ ꯃꯅꯨꯡꯗ ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯦ ꯑꯁꯦꯡꯕꯅꯤꯀꯣ ꯑꯣ ꯇꯥꯔꯦ ꯏꯃꯥ ꯈꯪꯉꯦ
ꯑꯕꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯅꯦ ꯀꯩꯊꯦꯜ ꯄꯣꯠ ꯂꯩ ꯆꯠꯈ꯭ꯔꯤꯔꯣ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯃꯛ ꯈꯜꯂꯨꯔꯅꯨ ꯑꯦ ꯀꯩꯒꯤꯅꯣ ꯂꯝꯕꯤꯗ ꯀꯅꯥꯅꯣꯝ ꯁꯣꯏ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯁꯥ ꯂꯩꯊꯣꯛꯑꯝꯃꯅꯤ ꯑꯁ ꯍꯥꯏꯒꯨꯝꯗꯅ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥ ꯂꯩꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯑꯗꯨꯕꯨꯗꯤ ꯅꯣꯏꯅ ꯃꯥꯅꯤꯗꯅ ꯃꯥꯅ ꯆꯠꯂꯝꯗꯣꯏ ꯃꯑꯣꯡꯗꯨꯁꯨ ꯑꯩ ꯈꯪꯉꯤꯅꯤ ꯇꯞꯂꯤ ꯇꯞꯂꯤ ꯅꯣꯝ ꯅꯣꯝꯗꯅ ꯆꯠꯂꯝꯗꯣꯏꯅꯦꯕ ꯀꯩꯗꯧꯔꯒꯦ ꯄꯤꯛꯈ꯭ꯔꯕ ꯀꯛꯆꯤꯡ ꯑꯃꯅꯐꯥꯎ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯌꯧꯕ ꯍꯥꯅꯤꯕ ꯍꯥꯍꯥ ꯍꯜꯂꯛꯇꯧ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯅꯣꯏꯗ ꯐꯅꯌꯥꯝ ꯍꯥꯏꯕꯅꯤꯀꯣ ꯅꯣꯏꯅ ꯃꯥꯗ ꯄꯣꯠ ꯂꯩꯕ ꯆꯠꯍꯟꯒꯅꯣꯏꯗꯅ ꯆꯠꯍꯜꯂꯔꯣꯏ ꯑꯕꯣ ꯀꯩꯅꯣꯝꯇꯪ ꯑꯊꯨꯕꯒꯤ ꯐꯠ ꯍꯪꯒꯦ ꯈꯟꯕꯗ ꯌꯨꯝ ꯃꯈꯥꯗ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯔꯝꯗꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯦꯕ ꯑꯩ ꯑꯕꯣ ꯑꯕꯣ ꯍꯥꯏ ꯀꯩꯅꯣꯅꯦ ꯂꯥꯛꯀꯧ ꯂꯥꯛꯀꯧ ꯀꯧꯔꯤꯗꯨꯕꯣ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯝꯇ ꯂꯥꯛꯇ ꯂꯥꯛꯑꯣꯕ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯩ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯔꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣꯕꯨ ꯍꯥ ꯀꯔꯤꯅꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯈꯪꯗꯦꯕꯁꯦ ꯌꯨꯝꯗ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯔꯝꯃꯣꯏꯕ ꯑꯩꯅ ꯊꯤꯔꯛꯄꯗ ꯅꯣꯏ ꯅꯃꯥꯅꯕꯨ ꯀꯔꯤꯅꯣ ꯅꯃꯥꯕꯨ ꯋꯥ ꯑꯣꯏꯅ ꯊꯥꯒꯅꯨ ꯑꯉꯥꯡꯁꯥ ꯅꯣꯏꯒꯤꯅꯦ ꯉꯝꯅ ꯉꯝꯅꯅꯕ ꯄꯥꯡꯅ ꯄꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯖꯧ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯒꯁꯦ ꯄꯨꯔꯥ ꯁꯣꯏꯔꯕꯅꯤꯀꯣ ꯍꯣꯏꯕ ꯑꯕꯣ ꯑꯗꯣ ꯁꯤ ꯑꯝꯇ ꯆꯥꯝꯕꯤꯌꯣꯕ ꯍꯩ ꯄꯥꯈꯪ ꯐꯥꯔꯒꯕꯨ ꯅꯕꯣꯛꯇ ꯑꯃꯥꯡꯕ ꯆꯥꯝꯕꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯏꯀꯥꯏꯗ꯭ꯔꯅꯦꯍꯦ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ ꯑꯁ ꯀꯗꯥꯏꯗꯒꯤ ꯄꯥꯈꯪ ꯐꯥꯕꯅꯣꯗ ꯑꯕꯣ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯏ ꯅꯪꯕꯨ ꯑꯉꯥꯡꯂꯅꯦ ꯑꯁ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯁꯨ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯍꯦ ꯁꯦꯕ ꯑꯕꯣ ꯑꯝꯇ ꯂꯥꯛꯑꯣꯕ ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯄꯥꯈꯪ ꯐꯥꯔꯦꯗꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯏꯁ ꯉꯔꯥꯡ ꯍꯥꯏꯔꯁꯨ ꯉꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯁꯤꯗꯤ ꯑꯩ ꯑꯉꯥꯡꯅꯦꯕꯣ ꯉꯥꯡꯕꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ ꯍꯩꯈ꯭ꯔꯕ ꯏꯁꯤꯡ ꯂꯤꯇꯦꯃꯤ ꯃꯆꯤꯟ ꯃꯆꯥꯁꯦ ꯄꯦꯗꯣꯡ ꯄꯦꯗꯣꯡ ꯍꯦꯛ ꯉꯥꯡꯉꯦꯕ ꯑꯕꯣ ꯑꯝꯇ ꯆꯥꯝꯕꯤꯌꯣꯃꯤ ꯈꯌꯤꯡ ꯃꯌꯥꯝꯁꯤꯅ ꯇꯥꯟꯅꯕꯗ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯇ ꯈꯪꯗ꯭ꯔꯦꯃꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯗꯣꯏꯅꯤ ꯌꯦꯡꯀꯣ ꯅꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯕꯣ ꯑꯩꯉꯣꯟꯗ ꯆꯩꯕꯤꯒꯅꯨꯀꯣ ꯑꯩꯗꯤ ꯑꯕꯣꯛꯅ ꯆꯩꯕ ꯈꯨꯔꯥꯇꯣꯟꯅ ꯆꯩꯕ ꯍꯦꯛꯇ ꯀꯞꯅꯤꯡꯉꯤ ꯏꯃꯥꯅ ꯆꯩꯕꯗꯤ ꯀꯞꯅꯤꯡꯗꯦ ꯀꯩꯝꯇ ꯈꯟꯕꯤꯗꯦ ꯑꯕꯣꯛꯄꯨ ꯏꯁꯨꯗ ꯆꯩꯕꯔꯅꯦ ꯆꯩꯕꯨꯗꯤ ꯆꯩꯗꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯑꯃꯨꯛ ꯍꯦꯛꯇ ꯆꯩꯔꯛꯑꯦ ꯑꯗꯣ ꯕꯣꯕꯣꯛꯇꯤ ꯍꯥꯏꯕ ꯏꯟꯗꯕꯁꯦ ꯌꯥꯝ ꯁꯥꯎꯏꯀꯣ ꯑꯗꯨꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯕ ꯕꯣꯕꯣꯛꯅ ꯆꯩꯍꯜꯂꯣꯏ ꯍꯥꯏꯔꯗꯤ ꯍꯣꯏꯕ ꯕꯨꯕꯣꯛꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯗꯣꯏꯅꯦ ꯑꯩꯗꯤ ꯑꯗꯨꯅꯤꯗꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯃꯛ ꯈꯔ ꯈꯔ ꯇꯝꯁꯤꯟꯕ ꯍꯧꯒꯗꯕꯅꯤ ꯍꯣꯏ ꯕꯣꯕꯣ ꯏꯃꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯦ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯍꯤ 9 ꯈꯛꯇ ꯁꯨꯗ ꯉꯥꯏꯔꯤ 9 ꯍꯥꯏꯁꯦ ꯆꯞ ꯆꯥꯔꯕꯅꯤ ꯌꯥꯔꯕꯅꯤ ꯕꯣꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯣ ꯅꯪꯒꯤ ꯇꯨꯡꯒꯤ ꯐꯅꯅꯕꯅꯤ ꯑꯗꯨ ꯕꯣꯕꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯪꯗꯤ ꯌꯥꯝꯅ ꯁꯥꯊꯤꯉꯣ ꯑꯗꯨꯒ ꯐꯕꯁꯨ ꯌꯥꯝꯅ ꯐꯩ ꯏꯁꯨꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯕꯣꯕꯣꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯗꯨꯒꯤ ꯃꯔꯝ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯑꯁ ꯑꯩꯗꯤ ꯕꯣꯕꯣꯛꯅ ꯍꯥꯏꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯠꯇ ꯉꯝꯗꯦꯕꯣ ꯁꯥꯟꯅꯖꯔꯨꯔꯣ ꯁꯥꯟꯅꯖꯔꯨꯔꯣ ꯆꯠꯂꯣ ꯑꯗꯨꯗꯤ ꯕꯣꯕꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯩ ꯁꯥꯟꯅꯕ ꯆꯠꯂꯦ ꯕꯣꯕꯣ ꯔꯘꯨ ꯅꯪꯒꯤ ꯅꯣꯏ ꯄꯥꯕꯅ ꯅꯍꯥꯟ ꯇꯦꯅꯋꯥ ꯃꯔꯣꯜ ꯊꯣꯛꯄ ꯑꯃ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯃꯠꯇ ꯎꯗꯦꯅ ꯀꯗꯥꯏꯗ ꯊꯝꯒꯦ ꯑꯗꯨꯔꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗ ꯄꯤꯊꯣꯛꯈ꯭ꯔꯤꯕ ꯑꯩꯅ ꯄꯤꯈꯤꯅꯨ ꯀꯟꯅ ꯈꯥꯝꯕꯅꯦ ꯑꯩꯒꯤ ꯋꯥꯒ ꯑꯝꯇ ꯇꯥꯕꯤꯗꯦ ꯑꯁ
ꯑꯩꯗꯤ ꯃꯔꯣꯜ ꯊꯣꯛꯄ ꯇꯦꯅꯋꯥꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯃꯤꯅ ꯍꯥꯏꯅꯕꯗꯕꯨꯗꯤ ꯌꯥꯝꯅ ꯇꯥꯔꯕ ꯅꯪꯅ ꯉꯔꯥꯡ ꯅꯪꯒꯤ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤꯅꯦ ꯉꯔꯥꯡ ꯑꯍꯤꯡꯒꯁꯦ ꯑꯗꯨꯗ ꯌꯦꯡꯉꯅꯤ ꯈꯟꯕꯗ ꯅꯣꯡꯉꯥꯟꯕꯒ ꯑꯃꯠꯇ ꯉꯥꯏꯕ ꯉꯝꯗꯦ ꯈꯪꯕ꯭ꯔꯥ 이씨, ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯑꯩꯁꯨꯅꯦ ꯃꯔꯨ ꯅꯪꯉꯣꯟꯗ ꯌꯦꯡꯍꯟꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯗ ꯑꯗꯨꯝ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯆꯥ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯀꯔꯤꯝ ꯈꯪꯕꯤꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯌꯦꯡꯕ ꯂꯥꯛꯂꯒ ꯂꯩꯔꯝꯗꯕꯁꯦ ꯑꯩꯁꯨ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯃꯤꯅꯝꯕ ꯇꯥꯔꯦ ꯔꯘꯨ ꯑꯗꯨꯒꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦꯗ ꯃꯔꯨꯞꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯗꯕꯁꯨ ꯂꯩꯇꯦ 이붕어! 짝사르시 라오! ꯑꯧ ꯏꯃꯥ ꯇꯣꯝꯆꯥꯁꯨ ꯂꯥꯛꯑꯦ ꯏꯕꯥꯅꯤꯒꯤ ꯄꯨꯟꯅ ꯊꯤꯕꯤꯔꯝꯃꯣ ꯏꯃꯥ ꯇꯣꯝꯆꯥ ꯂꯥꯛꯑꯣ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯃꯤꯟꯅꯔꯨꯔꯁꯦ ꯑꯦ ꯀꯩꯗꯧꯔꯒꯦ ꯇꯣꯝꯆꯥ ꯀꯩꯒꯤꯅꯣ ꯎꯡꯉ ꯂꯩꯗꯨꯕꯣ ꯍꯥ ꯑꯣ ꯑꯩ ꯆꯥꯔꯔꯣꯏꯒꯦ 이마ꯅꯁꯨ ꯑꯩꯕꯨ ꯀꯧꯔꯝꯂꯅꯤꯌꯦ ꯌꯨꯝꯗꯅ ꯍꯣꯔꯦꯟ ꯆꯔꯥ ꯋꯥꯠꯂꯣ ꯍꯧꯖꯤꯛꯀꯤꯗꯤ 이바니 ꯄꯨꯟꯅ ꯑꯩꯈꯣꯏꯗ ꯆꯥꯃꯤꯟꯅꯔꯨꯔꯁꯦ 이마ꯅꯁꯨ ꯍꯧꯖꯤꯛ ꯀꯧꯔꯛꯏꯗꯨꯗꯤ ꯑꯩ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯌꯦ ꯃꯔꯨ ꯑꯩ ꯆꯠꯂꯒꯦ 이마ꯅ ꯑꯩꯁꯨ ꯁꯣꯏꯗꯅ ꯀꯧꯔꯝꯂꯅꯤ 이마ꯗꯣ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯗꯕꯅꯦꯕ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯝꯗꯣꯏꯅꯦ 마디 ꯑꯗꯨꯒꯅꯦ 마디 ꯊꯕꯛꯁꯨ ꯆꯠꯇꯣꯏꯅꯦ ꯆꯔꯥ ꯍꯦꯜꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯃꯔꯨ ꯁꯦ ꯃꯔꯨ ꯅꯪ ꯉꯁꯤꯒꯤꯗꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯀꯣꯟꯅ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯗꯤ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯩ ꯆꯠꯂꯦ ꯃꯔꯨ ꯑꯦ ꯉꯥꯏꯈꯣ ꯇꯣꯝꯆꯥ ꯕꯣꯕꯣ ꯑꯩꯈꯣꯏ ꯈꯥꯇꯣꯟꯗꯤ ꯅꯣꯏ ꯈꯨꯔꯥꯇꯣꯟꯗꯨꯕꯣ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯣ ꯕꯣꯕꯣꯛꯇ ꯍꯥꯏꯔꯝꯗꯦꯅꯦ ꯑꯁ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯅꯣꯏ ꯈꯨꯔꯥꯇꯣꯟꯕꯨ ꯊꯤꯔꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯅꯠꯇ꯭ꯔꯒꯅ ꯅꯣꯏ ꯈꯨꯔꯥꯇꯣꯟꯗꯨ ꯅꯪꯅ ꯀꯣꯏꯏꯟ ꯏꯟꯅꯔꯛꯀꯅꯤ ꯈꯟꯗꯅ ꯇꯨꯃꯤꯟꯅ ꯁꯣꯔꯣꯛꯂꯣꯝꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯣ ꯑꯦ ꯀꯥꯎꯏꯅꯦꯍꯦ ꯑꯩꯗꯤ ꯁꯣꯔꯣꯛ ꯃꯄꯥꯗꯒ ꯁꯨꯡꯌꯦꯡ ꯌꯦꯡꯉꯝꯗ꯭ꯔꯦꯅꯦ ꯑꯦ ꯍꯥꯏꯅ ꯍꯥꯏꯅ ꯑꯁꯤꯗ ꯆꯠꯂꯒ ꯂꯩꯔꯦꯅꯦ ꯕꯣꯕꯣ ꯅꯪ ꯈꯪꯅ ꯈꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯅꯪ ꯈꯥꯇꯣꯟ ꯉꯥꯏꯈꯣ ꯑꯝꯇ ꯑꯩꯅꯗꯤ ꯑꯁꯣꯝꯗꯒ ꯋꯥꯅꯒ ꯊꯤꯔꯣꯏ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯤꯁꯨꯕ ꯃꯕꯨꯛꯁꯤ ꯌꯥꯝ ꯐꯠꯇꯦꯕ ꯈꯪꯅ ꯈꯪꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯇꯦꯕ ꯃꯤ ꯋꯥꯍꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯩꯃꯥ ꯈꯥꯇꯣꯟꯗꯤ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯂꯩꯅ ꯑꯗꯨꯒ ꯅꯪꯅ ꯕꯣꯕꯣꯛꯀꯤ ꯃꯅꯥꯛꯇ ꯍꯪꯂꯨꯔꯤꯕ ꯁꯤꯗ ꯂꯩꯔꯝꯅꯤꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯣꯝꯆꯥꯁꯤ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗ ꯍꯥꯏꯅꯤꯡꯕ ꯅꯠꯇꯤꯌꯦ ꯍꯪꯗꯣꯏꯅꯦ ꯀꯔꯤ ꯍꯥꯏꯕ ꯍꯪꯗꯣꯏꯅꯦ ꯀꯔꯤ ꯍꯪꯗꯣꯏꯕ ꯈꯥꯇꯣꯟꯅ ꯅꯍꯥꯟꯃꯨꯛ ꯑꯃ ꯑꯩꯒꯤ ꯑꯦꯀꯥ ꯒꯥꯔꯤ ꯑꯃ ꯂꯩꯕꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯂꯩꯕꯤꯗꯣꯏꯅꯣ ꯂꯩꯕꯤꯅꯤꯗꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯂꯩꯕꯗꯤ ꯁꯨꯡꯂꯩ ꯂꯩꯕꯤꯗꯦ ꯍꯩꯃꯥ ꯂꯩꯕꯤꯒꯗꯧꯔꯤꯅꯤꯅꯦ ꯈꯥꯇꯣꯟꯅ ꯑꯩꯗꯤ ꯁꯨꯝ ꯊꯥꯖꯔꯛꯇ꯭ꯔꯕꯅꯦ ꯂꯩꯕꯤꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯦ ꯀꯃꯥꯏꯅ ꯃꯥꯟꯗ꯭ꯔꯤꯕ ꯑꯗꯨꯕꯨꯔꯣ 이마ꯗ ꯑꯩꯅ ꯍꯟꯗꯛꯇꯤ ꯈꯥꯇꯣꯟꯅ ꯑꯩꯒꯤ ꯑꯦꯀꯥ ꯒꯥꯔꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯕꯤꯅꯤ ꯃꯍꯩ ꯀꯟꯅ ꯇꯝꯃꯨ ꯍꯥꯏꯔꯛꯑꯦꯗꯅꯇꯝꯕ ꯑꯗꯨꯗ 이마ꯅ ꯍꯥꯏꯔꯤꯕ ꯈꯥꯇꯣꯟꯅ ꯑꯩꯒꯤ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯍꯥꯏꯔꯛꯏꯅꯤ ꯃꯗꯨꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯃꯍꯩ ꯅꯤꯡꯊꯤꯅ ꯇꯝꯃꯣꯅ ꯍꯥꯏꯔꯛꯏꯕ ꯑꯗꯨꯒ 이마ꯅ ꯍꯦꯛ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯩ ꯆꯥꯛ ꯑꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯈꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯕꯅ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕꯒ ꯉꯥꯏꯕ ꯑꯃꯠꯇ ꯉꯝꯗꯦ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯀꯞꯄꯒ ꯂꯩ 이마 ꯈꯪꯍꯟꯗꯅ ꯍꯩꯃꯥ ꯀꯞꯄ ꯌꯥꯗꯦꯅꯦ ꯈꯥꯇꯣꯟꯅ ꯂꯩꯅꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯂꯩꯔꯗꯕꯅꯤꯅꯦ ꯆꯥꯛꯁꯨ ꯅꯤꯡꯊꯤꯅ ꯆꯥꯒꯗꯕꯅꯤꯀꯣ ꯍꯌꯦꯡꯒꯩ ꯀꯞꯄ ꯌꯥꯗꯦ ꯃꯔꯝꯕꯨ ꯃꯣꯛꯑꯕ ꯈꯥꯇꯣꯟꯅ ꯂꯣꯏꯅ ꯂꯩꯕꯤꯒꯗꯣꯏꯅꯤ ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯀꯣ ꯑꯁꯦꯡꯕꯒꯤꯔꯣ ꯈꯥꯇꯣꯟ ꯑꯁꯦꯡꯕꯒꯤꯅꯤꯅꯦ
Natti, nang mo ngasi'y saksara bro. Chadrida. Chaningdena chadri. Sese, katon wa haige. Jakpuk tan sa thokluro. Adugane, katon su iru maitha jarurage. Adugane, Ivani nangi ekagarido leirurase. Ha. Asengbagiro katon. Asing baginine. Katon. Ay chakcharurage. Ay chakcharurage katon. Ay chakchabasene katon. Katon. Ay nang buyam na nagsiye. Ay nang buyam na nagsiye katon. 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 Karino, aina ahing tuma suya yadribse. Ningshinglubada matamse, hawkiba khangawdeko. Aina thawai khajitang nungaitaba ubada, khatona aibu hena khangbiduna. Macha oiba aigi ningmataba thunglabadi khanna, leijaba pumma puthoktuna hotnabirambako. Oh, asuk sanglaba matam ase, aibu karam tarang palamada leirurubana. Towimal khangde soidana hairam lagani, khatona aibu. Imana na chabu waro bro. Pangdaba, wakhangdaba na saise. Ngasidi ningamdabagi mai na polum puduna, ichil sina wahai ama phawa kangthokpa ngamda. Imagi laman singamdaba macha haibado. Ai oire. Katon! Aima, tumcha. Katon bu aigi gagarido ningshinglibra. Karambano ne. Katona aigi lebikibado angang oiringida. Oh, liraba ekagarido. Hoi Katon. Aima, nangdi hausik pawba ningsinglamlidana. Aidi ngarang toibugum khalling sisu. Nangna kayada haraujakibado. Hoi Katon. Ai mikupta yamna harauki. Nangdi ahingado. Aigi inakta tungani edana lakibani. Ai shimikap marep amata ushinkida. Nangi wari tautana. Nongan banahan kibani. Hoi Katon. Ai su ningsingli. Matamdo ningsinglubada yamna nungsi. Amuk khana laklaroi. Karino, nang ngasi ningsinglakliba sibo. Ningsinglakpagi maram. Maram haibu ngasidi ai punamak khangle. Kari khangliba. Kuraton. Ikagari ido. Icham chamba ikagari imanate. Kari haiba. Mado. Katona wana matam kuina. Tasinjarakpa. Tungsinjarakpa. Saukthoknaba thamba selani haiba ase. Ai khangi. Aina matam madugi khatongi sahi. Ngasi aini yorubadada wakhal lakle. Khangba ngamle. Katona aibu kayagi matik nungsina yukpirakhi haibada. Hai, angaubo. Matamdudi nangdi nawa oiribanine. Adamna karigi haibano. Hoi Katon. Matamdo ay yamna pekli. Katongi tomcha. Se, nang wakal kahina kansin bata hoideko. Yaris. Aise. Mikuptuda Katon bu pina tagalamgadabniko. Tagat kina nangna. Katon bu yamna tagat ki. Aha. Ay nabo. Karama matamda. Numit aduda. Ay madumadi ningsing mathoktre.
낭나 하이키, 라우키. 가돈, 아이 낭부 농시에. 가돈, 아이 낭부 농시에. Ay, nang mo yan ng siya katon. Ay, nang mo yan ng siya katon. Ay, nang mo yan ng siya katon. ngasi na hong na naningsinglubada. Ngarang to uiraboy ning. Nang nakadon gi itong queen inaduna wahang kaya hangjakim. ꯑꯩꯕꯨ ꯍꯥꯏꯈꯤꯕ꯭ꯔꯥꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯕꯒꯨꯝ ꯈꯟꯗꯨꯅꯇ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯗꯨꯕꯨꯔꯣ ꯅꯪꯁꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯛꯂꯤ ꯇꯥꯛꯂꯤꯕꯅꯤꯅꯦ. ꯃꯗꯨꯅ ꯑꯣꯏꯔꯤꯗ꯭ꯔꯥ ꯁꯦ ꯇꯣꯝꯆꯥ ꯀꯔꯤꯃꯠꯇ ꯈꯜꯂꯅꯨꯁꯦ. ꯀꯔꯤꯒꯤ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ. 이마 ꯇꯨꯝꯃꯕꯣ ꯇꯨꯝꯗ꯭ꯔꯤꯗ ꯀꯩꯒꯤꯅꯣ ꯏꯃꯥ ꯅꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯤ ꯃꯤ ꯁꯨꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ 이마 ꯍꯥꯎ 이마ꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯍꯟꯗꯛꯇꯤ ꯈ꯭ꯋꯥꯡꯁꯦ ꯈꯖꯤꯛ ꯅꯥꯕ ꯍꯧꯔꯛꯑꯦ 이마ꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯁꯨꯔꯒ ꯂꯩꯕꯒꯤꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯔꯥꯏꯅ ꯐꯖꯈꯤꯁꯅꯤꯗ ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯔꯛꯏ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯅ ꯅꯣꯏꯕꯨ ꯄꯣꯛꯂꯤꯕꯅꯤ ꯃꯆꯥ ꯑꯃꯅ ꯑꯣꯏꯗꯕ ꯑꯃ ꯍꯦꯛ ꯉꯥꯡꯕꯗ ꯑꯔꯣꯟꯕ ꯑꯃ ꯍꯦꯛ ꯇꯧꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯎꯕ ꯐꯪꯉꯤꯅꯦ 이마 ꯑꯩ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯑꯦ 이마 ꯀꯔꯤ ꯅꯤꯡꯁꯤꯡꯂꯤꯕ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯅ ꯊꯕꯛꯇ ꯁꯨꯗꯅꯇ ꯂꯥꯛꯈꯤꯕꯗꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯈꯟꯈꯤ ꯏꯃꯥꯗꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯅꯤꯗꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯄꯪꯕ ꯅꯆꯥ ꯑꯩꯅ ꯑꯗꯨꯁꯨ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯈꯛꯇꯗ ꯏꯃꯥ ꯂꯩꯔꯝꯗꯕꯒꯤ ꯋꯥꯔꯧꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯊꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯊꯝꯗ ꯃꯤꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯆꯥꯎꯅ ꯇꯤꯡꯕꯤꯔꯝꯂꯦ 이마기 똥싸 이자는 ngasi 하이리버시부 이자부 까나나 락사 쿠둠 짠바 야오르바노 시 이마다 쌩나 하요 이마 레이링에다 이자 싱기 뚜움 나마 까나나수 속부 야로이 이마 나사부 까나나수 락사 쿠둠 짠바 레이테 마tam도 닝싱루보다 아무 칼로 하이비 야로이 나와 오이리바 아이니 이마부 우다바 미꿉다 ꯇꯠꯇꯅ ꯈꯥꯋꯥꯡ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕꯗ ꯐꯪꯗꯕ ꯃꯤꯀꯨꯞ ꯇꯟꯖꯥ ꯑꯗꯨꯗ ꯏꯪꯈꯣꯜ ꯅꯨꯡꯒꯤ ꯑꯕꯣꯛꯁꯤꯡꯅ ꯅꯃꯥꯗꯤ ꯎꯁꯣꯏ ꯌꯣꯟꯕꯤꯅ ꯐꯥꯈ꯭ꯔꯦ ꯅꯃꯥꯗꯤ ꯄꯦꯔꯨꯛ ꯌꯣꯟꯕꯤꯅ ꯄꯦꯔꯨꯛꯀ ꯑꯣꯟꯅꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯄꯦꯔꯨꯛ ꯂꯩꯍꯧꯗ꯭ꯔꯣ ꯑꯩꯕꯨ ꯁꯥꯎꯅꯕ ꯂꯛꯅꯕꯗ ꯑꯩꯅ ꯇꯁꯦꯡꯅ ꯐꯥꯈ꯭ꯔꯕ ꯑꯩ ꯈꯟꯅ ꯄꯦꯅ ꯀꯞꯆꯈꯤꯕ ꯃꯤꯀꯨꯞꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯗ ꯑꯩ ꯃꯇꯝ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯟꯊꯣꯛ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ 이마부 누시자바세 ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ 이칠 ꯊꯣꯛꯅ 이ꯈꯧ ꯄꯣꯡꯅ 이마 ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯤꯗꯒꯤ ꯀꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ 이마 하이 그러기 ꯑꯗꯨꯝꯅ ꯍꯥꯏꯕꯅꯣ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯠꯇꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯗꯕ ꯁꯪꯁꯥꯔꯁꯤꯗ ꯀꯔꯝꯕ ꯃꯃꯥꯕꯨ ꯂꯩꯔꯝꯒꯗꯒꯦ ꯅꯪ ꯑꯃꯗꯤ ꯅꯌꯥꯝꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯃꯥꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅꯗꯤ ꯃꯈꯥ ꯇꯥꯕꯁꯤꯡꯕꯨ ꯍꯟꯅ ꯌꯦꯡꯂꯛꯀꯅꯤ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯀꯩꯗꯧꯅꯨꯡꯗ ꯍꯪꯒꯅ ꯆꯦꯟꯗꯕꯅꯤ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯄꯥꯕ ꯑꯃꯗꯤ ꯑꯩꯅ ꯀꯔꯤ ꯈꯟꯈꯤ ꯈꯪꯕ꯭ꯔꯣ ꯀꯔꯤ ꯈꯟꯈꯤ 이마 ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯅꯆꯥꯗ
Ngasidi, hairake taro. Manglan kaya ni mangkiba. Asa kaya ni sagatkiba. Nasin nanaw anigi kumhaybo yengna. Ay koy ani pena noksaba panglani. Chaba machet charasi. Tumba maset tumlasi. Haraw matwagi punglon tha. Yawraglani. Ngayrasi. Igi matam na isani. Isaani na ay koy bu amok. Mama mapa anisak na. Mondom montik takta. Kang doon saan at tamlari. Takidabag ko ine. Imagi isay. Isay tangang laga layba pamjaba imana. Ahin kuding matsa ay ko'y wawaraw na tamoy nung da. Tingta na tumin na. Tamoy na soong na kapado. Ima, natsa kang naman at di. Natsa yam na lan krema. Imagi tomcha. Ima, ngasidi ima na pamjaba. Ay ko'y na angang oiringay matam na ima na hek sakpi kibanog sumisay edo. Amuk ta sakpiyo ima. Imagi bungo. Si ima, amuk ta sakpiyo ba? Ngasidi na sa imagi isay pe na taraga. Imagi tampak tumjagi ba? Chinel asina mayambu amukka suhana taramna ukjai. Chinel asibu nung sibirabade wari khak taraga thokpiki. Adom madongi mamal yamlaba kubi sing aduna subscribe amadi notification bell icon adada git launa amuktang nambira. Basanta! Basanto! Kanano? Ako'y Basanta kauribo. Ine! Ay ine! Basanta po later bro? Ma diya, mama na ba ama unaruni haibra karino? Okay ba kuidri niya? Ay si ine dati wasi haidi haning da ba niyo bo? Ado haida ba di yadra ine? Kayo ano niya? May ekseng na amta hayo ni nang bo. Nati, ako'y Basanta na noygi kari kain na ba? Kain na ba hinati da ine? Sumdaw ni. Nahano mo si prep lang laga imado. Kanang ngamdre at hubag iniida na siyal kara lauki ba ni mana? Kuiroy, ima kangala kanuda na. Hari, kaya da ngamli ba ang angno niya? Kay sutaw da ba ay bu, ngamde kay na haizin da na. Ibunga, noy niya. Matungda di mana siyal piyu hayrasu tazaru no. Hauzikan si Masay, oy da pada yam na ngang labani. Ish! Ay na di kaya ata taza na bikri ba? Ado ine,
mana sel puri dubu kaida sinnabagi ꯈꯪꯗꯦ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯀꯣꯏꯕꯒꯤꯅꯦꯁꯨ ꯍꯥꯏ ꯀꯩꯅꯣ ꯅꯨꯄꯤꯗꯨꯒ ꯃꯣꯏ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯦꯟꯊꯣꯡ ꯑꯃ ꯇꯥꯕ ꯅꯠꯇꯦ kainone ꯑꯩꯈꯣꯏꯅꯗꯤ ꯃꯥꯁꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯏꯗꯅ ꯈꯜꯂꯨꯔꯁꯤꯒ ꯀꯥꯏꯗꯒꯤꯅꯣ ꯊꯥꯏꯅꯒꯤ ꯕꯁꯟꯇꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤ ꯌꯥꯝꯅ ꯍꯣꯡꯂꯕꯅꯤ ꯅꯣꯏꯅ ꯈꯪꯗꯕꯒꯤꯅꯤ ꯑꯣ ꯑꯗꯣ ꯏꯅꯦꯅ ꯍꯣꯔꯦꯟ ꯃꯉꯣꯟꯗ ꯑꯩ ꯂꯥꯛꯑꯝꯃꯦꯗꯅ ꯄꯥꯎ ꯈꯔ ꯇꯝꯕꯤꯌꯨꯀꯣ ꯑꯣ ꯍꯣꯏ 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 ꯇꯥꯕꯁꯟꯇ ꯅꯪ ꯍꯟꯗꯛ ꯃꯔꯛ ꯁꯦꯜꯗ ꯍꯥꯏꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯔꯥꯙꯤꯀꯥ ꯏꯃꯥꯗꯨ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯔꯨꯕ ꯂꯩꯅꯥ ꯑꯣꯏꯗꯅ ꯁꯦꯜ ꯌꯥꯝ ꯆꯪꯉꯦꯕ ꯑꯩꯁꯨꯅꯦ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯍꯪꯕꯁꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯖꯥꯠꯅꯤ ꯅꯪꯅꯦ ꯄꯤꯅꯤꯡꯗ꯭ꯔꯒ ꯄꯤꯅꯤꯡꯗꯦ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯇꯣꯞꯄꯗꯒꯤ ꯑꯗꯨꯝ ꯄꯨꯔꯁꯨ ꯄꯨꯔꯒꯦ ꯀꯥꯏꯗꯒꯤ ꯄꯨꯔꯨꯗꯧꯔꯤꯕ ꯏꯃꯥꯗꯤ ꯂꯥꯌꯦꯡꯗꯕꯗꯤ ꯌꯥꯗꯕꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯊꯝꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯁꯨ ꯇꯧꯕ ꯇꯥꯔꯦꯗꯅ ꯉꯥꯏꯈꯣ ꯔꯥꯙꯤꯀꯥ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯇꯞꯊꯕ ꯌꯥꯗ꯭ꯔꯦ ꯐꯤꯡꯒꯠꯈꯤꯅꯨꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯈꯣ ꯀꯩꯗꯧꯒꯦ ꯀꯩꯅꯣ ꯁꯠ ꯍꯥꯏꯔꯣ ꯏꯃꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯍꯧꯗꯦꯕ ꯑꯩ ꯃꯥꯏꯕꯒ ꯀꯧꯔꯨꯗꯣꯏꯅꯤ ꯅꯪꯅ ꯎꯅꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗ ꯏꯃꯥꯒ ꯍꯨꯟꯇꯣꯛꯂꯝꯂꯒ ꯂꯥꯛꯏꯕꯅꯤ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯆꯥꯠꯅꯤ ꯑꯁꯤꯗꯅꯤ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯣꯏꯒꯦ ꯉꯝꯗ꯭ꯔꯤꯁꯦ ꯌꯥꯗꯕ ꯀꯥꯏꯅ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗꯕꯨ ꯊꯨꯗꯕ ꯀꯥꯏꯅ ꯁꯦ ꯁꯤꯅ ꯀꯣꯟꯅꯒꯗ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤ ꯉꯁꯥꯏꯅ ꯄꯤꯕ ꯌꯥꯕꯁꯦ ꯏꯁꯧ ꯏꯔꯥꯡꯃꯨꯛ ꯇꯧꯗꯅ ꯁꯥꯎꯅꯍꯜꯂꯦꯕ ꯍꯦꯛꯇ ꯍꯣꯏꯁꯨ ꯄꯥꯈꯠꯅ ꯍꯪꯉꯤꯅꯤ ꯀꯩꯅꯣ ꯄꯥꯈꯠꯈ꯭ꯔ ꯄꯣꯠꯅꯤ ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯀꯅꯥꯅ ꯈꯪꯅꯤ ꯁꯦꯜꯅ ꯑꯩꯉꯣꯟꯗꯒꯤ ꯁꯨꯝ ꯂꯧꯔꯒ ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯏꯅ ꯊꯥꯗ ꯂꯩꯔꯝꯃꯗꯤ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯃꯥꯟꯕꯨꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯅ ꯃꯑꯣꯡ ꯃꯥꯟꯗꯅ ꯂꯣꯟꯅ ꯅꯔꯣꯜꯗ ꯊꯩꯅꯕ ꯑꯃ ꯂꯩꯔꯝꯃꯗꯤ ꯀꯝꯗꯧꯕ ꯑꯁ ꯅꯪꯒꯤꯗꯨꯗꯤ ꯌꯦꯠꯀ ꯌꯥꯎꯅ ꯌꯦꯠꯄ ꯃꯔꯩ ꯃꯥꯟꯁꯤꯜꯂꯦ ꯁꯥꯎꯅꯨꯕ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯅꯪ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯕ ꯑꯗꯨꯝꯕ ꯐꯥꯒꯤꯗꯣ ꯃꯇꯨꯡꯗꯗꯤ ꯇꯧꯅꯨꯀꯣ ꯍꯣꯏꯁꯦ ꯑꯩ ꯃꯇꯨꯡꯗꯗꯤ ꯇꯧꯔꯔꯣꯏꯁꯦ ꯑꯗꯣ ꯏꯃా ꯉꯝꯗꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯏꯕ ꯀꯧꯅꯤꯁꯨ ꯍꯥꯏꯗꯥꯏꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯦꯀꯣ ꯆꯪꯉꯨ ꯆꯪꯉꯨ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯕꯁꯟꯇ ꯍꯥꯏꯗꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯑꯣꯏꯗꯨꯕꯨ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗ꯭ꯔꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯅꯣ ꯏꯃꯤ ꯏꯃꯥ ꯃꯉꯝ ꯁꯥꯟꯗꯕꯗꯤ ꯅꯠꯇꯦꯗ ꯃꯥꯅ ꯊꯥꯗꯔꯛꯄ ꯁꯦꯜ ꯈꯔꯗꯤ ꯑꯩꯅ ꯇꯥꯜꯂꯣ ꯌꯨꯝꯕꯗ ꯑꯃꯨꯛ ꯊꯥꯗꯔꯤꯌꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯪꯒꯤ ꯂꯣꯌꯨꯝꯕ ꯑꯩꯗꯨ ꯊꯥꯖꯕ ꯉꯝꯗꯦꯀꯣ ꯃꯤ ꯈꯔ ꯂꯨꯅ ꯎꯏ ꯅꯪꯅꯦ ꯑꯩꯗꯤ ꯃꯉꯣꯟ ꯂꯨꯞꯁꯤꯟꯕ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ खरा पंग नुपासिंग फारगा लेननब होटनबना फनी खलिको इमा कोइनबदा अपंग मयाम फाबगी वाने लेबदि ऐसो नाप नाप लाउबा लौसिंगसु लेबा नुपा अमदा लेबा पामे ऐसो इमा बेमा नंगबु नाप नाप लाउबा नुपासि माउसाना तनगनबनी मी अदुना मोइगुंबदा लेबसि यामना वानबनी इमाना मदुगी मरमदा यामना खंगलिबसिना कमदौरिबा इमागी बेमा नमा आइना मसा नानबा नुपाना तनगली हाइबा खंगलिबसि अतैगी नते मरु ओइना नपासि असिनि खुदम हाइबु ए पाबु कैदौरबा नपासि नहा ओइरिङैदा मरु ओइना पाखंग ओइरिङैदा मसा खुना नमनि मसासि माना मसा नानमल्लबनिना अइना नपासिदा ngaudana matung inaraklibasi adugadi कैदौरिबा adugadi napasidi tan badam mapang kabu oiramedana tanmanana masa nansinna oiramedna adudi imana pababu munna thido haudabaginidana
ꯑꯩꯕꯨꯗꯤ ꯊꯤꯗꯣꯛꯍꯧꯗꯕꯗꯒꯤ ꯁꯨꯃꯥꯏꯅ ꯂꯦꯜꯂꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯇꯝ ꯂꯩꯔꯤ ꯑꯐꯕ ꯅꯨꯄꯥ ꯈꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯏꯕꯦꯝꯃ ꯍꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯇꯥ ꯂꯣꯌꯨꯡꯕꯗꯣ ꯃꯁꯥ ꯅꯥꯟꯕꯗ ꯅꯠꯇꯦ ꯍꯧꯖꯤꯛꯅꯦ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯕ ꯀꯔꯕꯥꯔ ꯑꯃꯁꯨ ꯇꯧꯔꯤꯅꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯏꯃꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯅꯨꯄꯥꯗꯨꯗ ꯁꯦꯜ ꯊꯥꯗꯔꯤꯕ ꯍꯣ ꯃꯔꯛ ꯃꯔꯛꯇ ꯐꯔꯛ ꯇꯥꯔꯛꯄ ꯌꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯕꯅꯤꯕ ꯄꯥꯡꯁꯤꯜꯂꯨ ꯄꯥꯡꯁꯤꯜꯂꯨ ꯑꯗꯨꯒ ꯃꯔꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯕ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯇꯥ ꯕꯁꯟꯇ ꯂꯥꯛꯄ ꯃꯇꯝꯗꯨꯝ ꯑꯣꯏꯔꯦ ꯑꯩ ꯑꯝꯇ ꯊꯣꯛꯈꯤꯒꯦ ꯏꯃꯥ ꯑꯩꯗꯤ ꯕꯁꯟꯇꯗꯣ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯁꯤꯖꯈ꯭ꯔꯦꯗ ꯅꯨꯡꯁꯤꯅꯦꯕ ꯌꯥꯝꯅ ꯁꯦꯜ ꯂꯧꯊꯣꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯪꯖ ꯇꯞꯆꯕꯒꯤ ꯋꯥꯗꯨꯅꯤꯗ ꯑꯦ ꯍꯥ ꯀꯥꯟꯅꯗꯦ ꯏꯃꯥ ꯏꯃꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯖꯔꯗꯤ ꯏꯃꯥꯒ ꯑꯣꯏꯅ ꯀꯣꯏꯅꯔꯣꯗꯅ ꯍꯩ ꯑꯣꯟꯊꯣꯛꯄ ꯃꯤꯅ ꯇꯥꯔꯒ ꯄꯪꯌꯥ ꯌꯥꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤꯅꯦ ꯀꯅꯥꯝ ꯇꯥꯔꯣꯏ ꯈꯪꯕꯒꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯃꯤ ꯇꯥꯕ ꯂꯥꯏ ꯅꯄꯥ ꯇꯥꯔꯒ ꯁꯥ ꯂꯥꯟ ꯊꯣꯛꯀꯗꯕ ꯋꯥꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯧꯗꯣꯔꯛꯀꯅꯨ ꯏꯁ ꯃꯋꯥꯒꯁꯦ ꯀꯤꯈ꯭ꯔꯄꯣꯠꯅꯤ ꯀꯤꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯅꯄꯥꯅꯤꯅꯦ ꯍꯣ ꯀꯤꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯉꯁꯤꯗꯤꯕ ꯃꯃꯥꯏꯁꯤ ꯑꯣꯟꯊꯣꯛꯅ ꯊꯛꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯕꯨꯗꯤ ꯃꯃꯥꯏ ꯂꯧꯕꯅꯤꯅꯤ ꯃꯥꯅ ꯃꯃꯥꯏ ꯊꯛꯂꯤꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯇꯦꯗ ꯑꯩꯅ ꯁꯣꯝꯗꯗꯤ ꯃꯥꯏꯕ ꯀꯧꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯅꯔꯒ ꯂꯥꯛꯂꯤ ꯉꯔꯥꯡꯗꯒꯤ ꯑꯗꯨꯛ ꯐꯖꯅ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯃꯛꯇꯗ ꯉꯥꯏꯔꯝꯗꯦꯕ ꯀꯩꯅꯣ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯎꯈꯥꯁꯤꯗ ꯂꯥꯏꯒ ꯎꯅꯔꯕꯣ ꯑꯦ ꯏꯕꯦꯝꯃ ꯂꯥꯏ ꯑꯣꯛꯅꯕꯒ ꯅꯠꯇꯦ ꯅꯪ ꯑꯣꯛꯅꯒꯦꯅ ꯉꯥꯏꯕ ꯉꯥꯏ ꯉꯝꯗꯗꯅ ꯏꯇꯣꯝ ꯁꯣꯜꯂꯝꯃꯤꯅꯦ ꯏꯁ ꯑꯩ ꯑꯣꯛꯅꯕ ꯀꯥꯏꯅ ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯅ ꯅꯪꯁꯦ ꯐꯥꯔꯦ ꯁꯤꯅꯤꯅꯦ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯣꯍꯣ ꯅꯪꯒꯤ ꯐꯖꯔꯕ ꯁꯛꯇꯝꯗꯣ ꯃꯗꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒꯤ ꯋꯥꯇꯥꯗꯨꯗꯅꯦ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯈꯔ ꯇꯩꯁꯤꯟ ꯌꯦꯛꯁꯤꯜꯂꯒ ꯅꯨꯄꯥ ꯐꯥꯕꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯏꯁꯦ ꯀꯅꯥꯅ ꯍꯥꯏꯗꯣꯏꯅꯣꯅꯦ ꯃꯆꯤꯟꯗꯨꯗ ꯑꯗꯨꯝ ꯊꯥꯖꯤꯟꯒꯦꯅꯦ ꯃꯤ ꯂꯩꯇꯦꯡ ꯌꯥꯎꯗꯅ ꯆꯝꯅ ꯐꯖꯕꯤ ꯑꯩꯒꯤ ꯁꯩꯍꯦꯟꯕꯤꯗꯕ ꯏꯁ ꯑꯩꯒꯤ ꯁꯛꯍꯦꯟꯕꯤꯗ ꯀꯥꯏꯅ ꯇꯥꯕꯗ ꯑꯣꯗꯨꯝ ꯑꯣꯅꯤꯡꯉꯤꯅꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯨꯔꯣ ꯄꯨꯔꯛꯑꯦ ꯁꯦ ꯀꯌꯥꯅꯣ ꯅꯪꯅ ꯍꯥꯏꯕꯗꯨꯃꯛꯅꯦ ꯑꯗꯣ ꯅꯪꯒꯤ ꯀꯔꯕꯥꯔ ꯍꯥꯏꯕꯗꯨꯕꯨ ꯆꯤꯡꯅꯔꯤꯔꯣ ꯅꯪꯒꯤꯁꯦ ꯆꯤꯡꯅꯔꯗꯤ ꯂꯧꯔꯣꯏꯒꯦ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯪꯅ ꯃꯌꯦꯛ ꯁꯦꯡꯅ ꯁꯦꯝꯕꯅꯦꯗꯅ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯨꯗ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤꯗ ꯑꯣꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯍꯧꯖꯤꯛꯇꯒꯤ ꯆꯤꯡꯅꯔꯗꯤ ꯍꯌꯦꯡ ꯀꯣꯟꯅꯗꯤ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯧꯔꯤꯒꯦ ꯁꯦ ꯁꯥꯎꯔꯅꯨꯕ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏꯕ ꯁꯦ ꯂꯧꯔꯣꯁꯦ ꯅꯨꯄꯥꯅꯤꯅ ꯌꯥꯝꯅ ꯊꯥꯖꯗꯕꯤꯒ ꯇꯧꯏ ꯊꯥꯖꯗꯕ ꯅꯠꯇꯦꯗ ꯑꯩꯗꯤ ꯅꯪꯕꯨꯗꯤ ꯑꯗꯨꯝ ꯊꯥꯖꯩꯗ ꯁꯨꯝ ꯈꯪꯅꯤꯡ ꯇꯧꯕꯅꯤ ꯌꯥꯔꯦ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯑꯩꯅꯦ ꯃꯤꯍꯨꯜꯁꯦ ꯁꯨꯝ ꯀꯥꯡꯂꯛꯇꯧꯔꯦ ꯑꯁ ꯁꯥꯎꯅꯨꯕ ꯅꯪꯅ ꯆꯥꯎꯃꯟꯕꯁꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯦ ꯍꯥꯏꯔꯒ ꯄꯪꯆꯥꯎꯗ ꯁꯥꯎꯏ ꯅꯪꯗꯤ ꯑꯩꯅ ꯁꯥꯎꯗꯕ ꯋꯥꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯁꯥꯎꯕ ꯇꯥꯕ ꯌꯥꯔꯦꯁꯦ ꯑꯩ ꯃꯇꯨꯡꯗ ꯅꯪꯅ ꯁꯥꯎꯗꯧꯕ ꯋꯥ ꯑꯝꯇ ꯍꯥꯏꯔꯔꯣꯏ ꯁꯦꯕ ꯁꯥꯎꯔꯅꯨꯕ ꯊꯦꯝꯕꯒꯗꯤ ꯌꯥꯝꯅ ꯍꯩꯔꯦꯅꯦ ꯍꯩꯕꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯤ ꯍꯥꯏꯅꯣ ꯅꯪꯅꯒ ꯅꯁꯛ ꯏꯐ ꯐꯖꯕꯁꯤꯗ ꯑꯇꯩꯅ ꯁꯠꯈ꯭ꯔꯗꯤꯗꯅ ꯃꯁꯤ ꯈꯟꯕꯗꯅꯦ ꯑꯩꯅꯦ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕ ꯃꯁꯤ ꯅꯨꯄꯥꯁꯤꯅꯅꯦ ꯆꯦꯟꯕ ꯆꯦꯟꯕꯗ ꯍꯥꯏ ꯑꯩꯅ ꯃꯥ ꯀꯣꯏꯔꯤꯁꯦ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯀꯣꯏꯕꯅꯤ ꯍꯥꯏꯁꯦ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦꯕ ꯑꯩꯅꯦ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯂꯧꯊꯣꯛꯂꯒ ꯃꯁꯤ ꯇꯣꯛꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕ ꯁꯣꯏꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯗꯦꯗ ꯋꯥꯈꯜ ꯑꯃ ꯇꯧꯔꯤꯅꯦ ꯇꯥꯕ ꯁꯟꯇꯅ ꯆꯦꯜꯂꯁꯤ ꯍꯥꯏꯕꯗꯨꯗ ꯀꯔꯝꯕ ꯃꯇꯝꯅ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯤꯅꯦ
ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯇꯥꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯈꯜꯂꯛꯏꯅꯦ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤꯅꯒ ꯅꯥꯕꯁꯟꯇꯕꯨ ꯐꯥꯔꯒ ꯂꯩꯁꯤꯟꯈ꯭ꯔꯗꯤ ꯍꯥꯏꯅ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄꯁꯨ ꯀꯣꯏꯕ ꯅꯠꯇꯕ ꯑꯩꯉꯣꯟꯗꯕꯨ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅ ꯐꯥꯔꯒ ꯂꯩꯁꯤꯟꯗꯣꯏꯅꯣ ꯍꯥꯏꯖꯤꯟꯅꯩꯗꯣ ꯑꯁꯦꯡꯕꯅꯦ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯤꯌꯦ ꯈꯪꯉꯤꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯆꯦꯟꯕꯁꯦ ꯑꯩꯁꯨ ꯆꯦꯟꯅꯤꯡꯂꯕꯅꯦ ꯑꯗꯣ ꯀꯔꯕꯥꯔꯁꯤꯗ ꯁꯦꯜ ꯂꯣꯏꯅ ꯊꯥꯗꯈ꯭ꯔꯕꯅꯤꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯁꯦꯜꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯁꯦꯟꯗꯣꯡ ꯈꯔ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯣꯏꯅ ꯆꯦꯜꯂꯁꯤꯗꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯍꯌꯦꯡꯗꯤ ꯑꯩ ꯄꯣꯠ ꯈꯔ ꯌꯣꯟꯕ ꯆꯠꯅꯤ ꯑꯗꯨꯅ ꯑꯣ ꯑꯗꯨꯗꯤ ꯍꯪꯆꯤꯠ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦꯀꯣ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯂꯩꯍꯧꯔꯦꯀꯣ ꯑꯩ ꯏꯃꯥ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯕ ꯌꯥꯔꯗ꯭ꯔꯣ ꯀꯩꯒꯤ ꯁꯦꯜꯅꯣ ꯂꯩꯇꯦ ꯑꯁ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯅꯦꯕ ꯏꯃꯥ ꯀꯥꯏꯗꯒꯤꯅꯣ ꯄꯨꯔꯨꯔꯣꯗꯅ ꯅꯪꯕꯨ ꯄꯨꯕ ꯌꯥꯝꯅ ꯍꯩꯗꯥꯏꯅꯦ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅꯣꯝ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯑꯗꯨꯕꯣ ꯇꯥꯅꯤꯡꯗꯦꯀꯣ ꯄꯥꯈꯪꯉꯩꯅꯕꯨ ꯀꯃꯥꯏꯅ ꯁꯦꯜ ꯄꯨꯗꯣꯔꯤꯒꯦ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯊꯕꯛ ꯑꯃꯒꯤꯅꯦꯕ ꯏꯃꯥ ꯄꯤꯔꯛꯑꯣꯕꯁꯦ ꯂꯩꯗꯤ ꯂꯩꯇꯅ ꯈꯨꯠꯁꯤꯗ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯥꯏꯗꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯏꯃꯥ ꯑꯣꯏꯗꯕ ꯉꯥꯡꯅꯔꯨꯁꯤꯗ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯃꯥꯃ ꯏꯕꯨꯆꯧ ꯂꯥꯛꯂꯒ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯒ ꯁꯦꯜ ꯈꯔ ꯄꯤꯔꯝꯕꯗꯨꯕꯣ ꯁꯦꯜꯒꯤ ꯃꯇꯥꯡꯗꯗꯤ ꯃꯅꯥꯁꯦ ꯁꯤꯡꯈ꯭ꯔꯕ ꯁꯦ ꯂꯧꯔꯣꯁꯦ ꯑꯗꯣ ꯁꯦꯜꯗꯣ ꯈꯨꯂꯪꯒꯤꯅꯤ ꯍꯥꯏꯅ ꯂꯧꯔꯨꯕꯅꯤ ꯁꯦꯜꯗꯨ ꯂꯧꯔꯕꯅꯤꯅꯅꯦ ꯈꯨꯂꯪꯗꯤ ꯅꯪꯅ ꯆꯠꯆꯕ ꯇꯥꯕ ꯆꯠꯀꯦꯁꯦ ꯈꯨꯂꯪꯒꯤ ꯋꯥꯕꯨ ꯀꯌꯥꯝ ꯂꯨꯔꯗꯅ ꯃꯆꯤꯟꯁꯤ ꯀꯌꯥꯗꯅꯣꯅꯦꯁꯦ ꯃꯇꯝꯗꯨ ꯌꯧꯔꯛꯂꯗꯤ ꯎꯠꯂꯩ ꯄꯥꯔꯩ ꯇꯧꯗꯅ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯤ ꯐꯔꯣꯏꯗꯧꯔꯤꯌꯦ ꯍꯣꯏ ꯚꯥꯏ ꯍꯣꯏ ꯚꯥꯏ ꯀꯅꯥꯅꯣ ꯑꯩꯅꯦ ꯕꯁꯟꯇꯅꯦ ꯚꯥꯏ ꯑꯦ ꯕꯁꯟꯇ 이보 한딱 머락시 낭시 엄청 탱나게 간만이 송방에 팡디에봐 미나 하이나보다 거리노 거르바르 마칼 카라수 있다고 있나 따이다 낭디 스카이드기노데 이바이 온톡바 아도 이바이 이바이드 일로고 셀도 비도키에드나 락이니 헤이 셀라리네 이보 낭보 한딱 머락티 파우 자다감 따이네 나티 아도보 감도리노바 ꯑꯩꯈꯣꯏꯅꯗꯤ ꯅꯪꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯋꯥꯈꯜ ꯇꯥꯕꯅꯤ ꯍꯥꯏꯗꯅ ꯁꯛꯅ ꯁꯣꯟꯅꯔꯤꯁꯤꯒ 이바이 ꯄꯨꯟꯁꯤ ꯁꯦꯜ ꯍꯥꯏꯁꯤ ꯑꯩꯅ ꯑꯄꯥꯝꯕꯗ ꯑꯣꯏꯌꯨ ꯌꯥꯗꯦ ꯑꯗꯨꯅꯤ ꯑꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯋꯥꯉꯥꯡꯁꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯥꯏꯅ ꯈꯣꯠꯅ 이바이 ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦꯗ 이바이 ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯅꯗꯤ ꯄꯨꯟꯁꯤꯁꯦ ꯏꯍꯩ ꯏꯁꯤꯡ ꯇꯝꯕ ꯂꯣꯏꯔꯒ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯍꯩ ꯇꯝꯕ ꯂꯣꯏꯔꯛꯄꯗ ꯊꯕꯛ ꯇꯥꯟꯅꯕꯗꯗꯤ ꯁꯦꯜ ꯌꯥꯎꯗꯗꯤ ꯌꯥꯔꯝꯗ꯭ꯔꯦ ꯚꯥꯏ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯊꯕꯛ ꯂꯩꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝ ꯃꯅꯤꯡ ꯍꯜꯂꯗꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯜꯂꯤ ꯍꯥꯏꯕꯅꯤꯗ ꯚꯥꯏ ꯈꯪꯗ꯭ꯔꯦꯅꯦ 이보 ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕ ꯁꯪꯒ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯈꯨꯀꯥꯞꯄꯤꯅ ꯀꯥꯞꯄꯗ ꯐꯪꯈꯤꯕ ꯑꯗꯨꯒ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯪꯒꯨꯝ ꯃꯤꯠꯃꯥꯡꯗ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯃꯗꯨꯗ ꯇꯥꯔꯦꯅꯦ 이보 ꯑꯗꯨꯅꯤ ꯚꯥꯏ ꯑꯁꯤꯗꯕꯨ ꯑꯣꯏꯅ ꯍꯣꯡꯗꯅ ꯀꯅꯥꯅ ꯍꯣꯡꯅꯤ ꯍꯩ ꯑꯗꯨꯕꯨꯅꯦ ꯕꯁꯟꯇ ꯂꯩꯉꯥꯛꯀꯤ ꯊꯕꯛꯇꯅ ꯊꯕꯛ ꯅꯠꯇꯦꯅꯦ ꯄꯥꯡꯒꯜꯅ ꯁꯨꯖ ꯅꯣꯝꯖꯔꯒ ꯐꯪꯂꯛꯄ ꯁꯦꯜꯁꯤꯅ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯍꯥꯏꯕꯗꯨꯗꯤ ꯃꯤꯅꯥꯏꯒꯤ ꯊꯕꯛꯅꯤꯅꯦ ꯃꯤꯅꯥꯏꯒꯤ ꯊꯕꯛ ꯃꯤꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛꯇ ꯉꯥꯎꯅꯕꯅꯤꯅꯦ ꯍꯣꯏ ꯚꯥꯏ ꯏꯕꯥꯏꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯄꯥꯡꯒꯜꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯅꯥꯏꯗꯅ ꯁꯨꯗ꯭ꯔꯗꯤ ꯐꯪꯗꯕꯅꯤꯗꯣ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯍꯥꯏꯁꯤꯅꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗꯦ ꯊꯥꯒꯤ ꯑꯗꯨꯝ ꯀꯥꯏꯗꯅ ꯐꯪꯉꯤ ꯄꯥꯡꯒꯜꯁꯨ ꯏꯋꯥ ꯋꯥꯠꯇꯦꯗꯣ ꯏꯕꯥꯏ ꯍꯣꯏ ꯅꯪꯒꯤ ꯋꯥꯈꯜ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ
ꯅꯁꯤꯗ ꯆꯥ ꯅꯨꯡ ꯑꯝꯇ ꯂꯣꯜꯂꯨ ꯍꯥꯏꯔꯝꯗ꯭ꯔꯦꯅꯦ ꯌꯥꯔꯅꯤꯗ ꯏꯕꯥꯏ ꯄꯣꯐꯝꯗꯒꯤ ꯊꯂꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯁꯦ ꯀꯔꯥꯏ ꯆꯦꯜꯗꯦ ꯁꯦ ꯏꯕꯥꯏ ꯃꯁꯤꯡꯕꯨꯗꯤ ꯊꯤꯔꯛꯂꯕꯅꯤ ꯑꯗꯣ ꯏꯕꯥꯏꯅ ꯑꯃꯨꯛ ꯁꯨꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯌꯥꯔꯦꯗ ꯌꯥꯔꯦꯗ ꯅꯪꯅ ꯊꯤꯔꯛꯑꯦ ꯍꯥꯏꯕꯅꯤꯅ ꯁꯨꯖꯔꯝꯃꯖꯅꯤ ꯏꯕꯥꯏ ꯀꯅꯥꯅ ꯈꯪꯕꯅꯣ ꯊꯥꯎ ꯈꯣꯔꯧꯕꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯑꯝꯇ ꯊꯤꯕꯤꯌꯣ ꯍꯣꯏ 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 ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯣ ꯁꯨꯔꯦ ꯁꯨꯔꯦ ꯑꯗꯨꯗꯤ ꯏꯕꯥꯏ ꯑꯩ ꯑꯃꯨꯛ ꯍꯣꯏ 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 ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯏꯕꯥꯏ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯇꯧꯕꯒꯤꯕꯨꯗꯤ ꯃꯍꯩ ꯇꯝꯂꯤꯅꯦꯗꯅ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯃꯠꯇ ꯁꯨꯕ ꯇꯝꯍꯧꯗ꯭ꯔꯕꯅꯤ나 ꯍꯧꯖꯤꯛꯇꯤ ꯏꯅꯧ ꯅꯧꯅ ꯄꯥꯡꯒꯜꯒꯤ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯟꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯃꯁꯥꯅ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯁꯤꯇꯅ ꯑꯋꯥꯕ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯌꯥꯎꯗꯅ ꯃꯤ ꯑꯣꯏꯕꯗꯤ ꯍꯧꯅꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯅꯨꯄꯥꯁꯤꯅ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯟꯅꯈꯤꯕ ꯃꯇꯝꯗꯤ ꯍꯦꯟꯗꯣꯔꯛꯑꯦꯁꯦ ꯑꯩꯅꯅꯦꯀꯣ ꯅꯨꯡꯁꯤꯃꯟꯕꯁꯤꯗ ꯀꯥꯏꯅꯕ ꯉꯝꯗ꯭ꯔꯕꯅꯦ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯤꯕ ꯑꯇꯩꯁꯤꯒ ꯃꯥꯅ ꯇꯧꯔꯤꯕꯁꯤꯒ ꯑꯣꯟꯊꯣꯛꯅꯗꯤ ꯈꯦꯠꯅꯈ꯭ꯔꯕꯅꯦꯕ ꯑꯩꯀꯣ ꯀꯩꯅꯣ ꯅꯇꯣꯝꯇ ꯂꯝꯖꯥꯎꯁꯤꯗ ꯑꯉꯥꯎꯕꯤꯗꯧꯅ ꯄ꯭ꯔꯣꯛ ꯁꯣꯜꯂꯝꯃꯤꯁꯤꯕꯣ ꯅꯪ ꯍꯥꯏꯕꯗꯅꯦ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯑꯣꯟꯗꯧꯔꯕꯅꯦ 이씨, ꯑꯗꯨꯃꯥꯏ ꯀꯥꯗꯤ ꯇꯧꯁꯜꯂꯛꯀꯅꯨꯗ. ꯑꯩꯕꯨ ꯅꯨꯄꯤ ꯌꯥꯝꯅ ꯉꯥꯎꯍꯟꯕ ꯑꯣꯏꯅ ꯈꯟꯅꯈꯤꯅꯤ ꯃꯤꯅ. ꯏꯁ, ꯉꯥꯎꯕ ꯉꯥꯎꯍꯟꯗꯕ꯭ꯔꯣ? ꯅꯪꯅ ꯏꯁꯦ ꯉꯥꯎꯍꯜꯂꯒ ꯁꯨꯝꯂꯕꯁꯤꯗ. ꯆꯥꯕꯁꯨ ꯌꯥꯗꯦ, ꯇꯨꯝꯕꯁꯨ ꯌꯥꯗꯦ. ꯑꯩꯅꯦ ꯀꯩ ꯍꯥꯏꯗꯧꯕꯅꯣ ꯈꯪꯗꯦꯗ. ꯑꯗꯨꯅꯔꯣ, ꯃꯁꯤꯗ ꯉꯔꯥꯡꯇ ꯕꯁꯟꯇ ꯑꯗꯨꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯊꯅꯔꯤꯗꯣ. ꯇꯥꯅꯤꯡꯗꯦꯀꯣ. ꯃꯥꯒꯤ ꯃꯃꯤꯡꯒ ꯄꯜꯂꯛꯀꯅꯨ ꯍꯩꯅꯗꯦ. 이씨, ꯍꯩꯅꯗꯕ. ꯑꯗꯨꯒ ꯑꯗꯨꯛ ꯅꯪꯅ ꯂꯣꯏꯅꯔꯤꯕ ꯑꯗꯨꯅ ꯃꯗꯨꯅ ꯀꯝꯗꯧꯔꯤꯕ? ꯍꯣ, ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯁꯦꯜ ꯄꯤꯅꯕ ꯀꯩꯅꯣ ꯈꯪꯗꯦꯕ. ꯑꯣ, ꯁꯥꯎꯅꯁꯦ. ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯕꯅꯤ. ꯑꯋꯣꯏꯒꯤꯒ ꯁꯥꯎꯔꯗꯅ ꯇꯧꯏꯅꯦ. ꯁꯥꯎꯗ꯭ꯔꯗꯤ ꯃꯤꯅ ꯁꯥꯎꯅꯕ ꯋꯥ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯂꯒ. 이씨, ꯃꯔꯩꯒ ꯀꯣꯟꯁꯤꯟꯅꯔꯗꯅ ꯌꯦꯡꯉꯨꯅꯦ. ꯑꯣꯅꯦ, ꯅꯪꯅ ꯁꯥꯎꯕꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ. ꯑꯗꯨꯅ ꯂꯛꯅꯅꯤꯡꯕꯗꯣ. ꯌꯥꯝ ꯂꯛꯅꯕ ꯍꯩꯕꯒꯤ ꯃꯑꯣꯡꯅꯦꯕ. ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯃꯤ. ꯅꯨꯡꯁꯤꯗꯅ ꯇꯧꯕꯅꯤꯗ. ꯅꯪꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯁꯥꯎꯕ ꯉꯝꯗ꯭ꯔꯕꯅꯦ. ꯅꯠꯇ꯭ꯔꯗꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ? 이마, 흰자바, 나이미. ꯌꯥꯝ ꯅꯥꯔꯕꯣ? ꯃꯁꯛ ꯑꯁꯤꯒꯕ. ꯑꯣ, ꯇꯣꯛꯄꯤꯔꯒꯦ. ꯑꯁ, ꯅꯪꯁꯤꯗꯤꯕ. ꯑꯗꯣ, ꯀꯦꯅꯕꯁꯨ ꯀꯦꯅꯕꯅꯤ. ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦꯕ? ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯄꯤꯗꯦ ꯍꯥꯏꯕ꯭ꯔꯥ? ꯑꯁ, ꯅꯪꯁꯦ ꯑꯩꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯆꯥꯅꯤꯍꯦ. ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯔꯤꯅꯦ. ꯑꯣ, ꯑꯗꯨꯕꯨꯗꯤ ꯍꯟꯇꯛꯀꯤ ꯀꯔꯕꯥꯔꯁꯤꯅꯅꯦ, ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯅꯪꯒꯤꯁꯨ ꯇꯣꯉꯥꯟꯅ ꯁꯅꯥ ꯑꯃ ꯁꯥꯕꯤꯗꯣꯏꯅꯤꯗ. ꯍꯥ, ꯁꯅꯥ ꯍꯥꯏꯕ? ꯑꯁ, ꯁꯤꯔꯦꯗ ꯍꯔꯥꯎꯕꯅ ꯑꯩꯗꯤ. ꯑꯗꯨꯁꯨ ꯅꯨꯡꯁꯤꯕ ꯅꯨꯄꯥꯅ ꯁꯅꯥ ꯁꯥꯕꯤꯅꯤ ꯍꯥꯏꯕ. ꯂꯣꯏꯔꯦꯍꯦ ꯃꯪꯂꯥꯟꯗꯤ. ꯁꯥꯕꯤꯔꯅꯤ, ꯌꯥꯝ ꯁꯥꯕꯤꯔꯅꯤꯕ ꯑꯩꯅ. ꯁꯅꯥ ꯀꯥꯏꯅ. ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯤ ꯁꯦꯜ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯅꯨꯄꯤꯗ ꯊꯥꯗꯩ ꯍꯥꯏꯗꯤ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇꯦꯕꯁꯦ. ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯅꯪꯒꯤ ꯂꯤꯛꯇꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯥꯁꯤꯒꯦꯗꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯁꯥꯅꯤꯗ. ꯑꯗꯣ ꯅꯪꯕꯨ ꯀꯔꯝꯕ ꯃꯑꯣꯡꯅ ꯍꯦꯟꯅ ꯄꯥꯝꯒꯦ? ꯑꯁ, ꯑꯗꯨꯒꯤꯗꯤ ꯅꯪꯅꯕꯨ ꯁꯥꯕꯤꯅꯤ ꯍꯥꯏꯔꯗꯤ ꯃꯑꯣꯡꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯔꯦꯗ. ꯐꯔꯦꯅꯦ ꯑꯗꯨꯗꯤ. ꯑꯩꯅ ꯐꯗꯧꯕ ꯃꯑꯣꯡ ꯑꯃ ꯍꯦꯛꯇ ꯁꯥꯔꯒꯦ ꯌꯥꯔꯕꯣ? ꯑꯗꯣ ꯀꯗꯥꯏꯅꯣꯕ ꯁꯦꯜꯗꯣ? ꯑꯩ ꯍꯧꯖꯤꯛ ꯀꯔꯕꯥꯔ ꯃꯐꯝꯗ ꯊꯥꯗꯔꯨꯗꯣꯏꯅꯤ. ꯑꯗꯣ ꯅꯪꯅ ꯀꯔꯕꯥꯔ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯌꯨꯝꯗ ꯏꯃꯥ ꯍꯣꯏꯅ ꯍꯪꯕꯗ ꯑꯩꯅ ꯈꯨꯝꯐꯝꯒ ꯑꯃꯇ ꯈꯪꯗ꯭ꯔꯤ. ꯏꯁ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯕ ꯍꯥꯏꯗ꯭ꯔꯣ? ꯑꯗꯨꯏ ꯅꯠꯇꯦꯕ, ꯁꯨꯝ ꯈꯪꯅꯤꯡ ꯇꯧꯕꯅꯦꯕ. ꯑꯣ, ꯅꯨꯄꯥꯅ ꯀꯔꯕꯥꯔ ꯇꯧꯕꯗ ꯅꯨꯄꯤ ꯅꯣꯏꯅ ꯈꯪꯕ ꯌꯥꯕ ꯅꯠꯇꯤꯌꯦ. ꯅꯪꯒꯤ ꯁꯅꯥ ꯁꯥꯕꯤꯅꯤ.
와 하이부 시다 로이레니 방항당 질라까노바 꽁아오게 다우레바 ꯑꯍꯣꯏꯕ ꯑꯩ ꯍꯪꯂꯔꯣꯏꯕ ꯁꯦ ꯁꯥꯎꯔꯅꯣꯕ 사오는 어디 가서 아이들이 아동 말 시간을 수포 부터럭대 수포 입히럭대 이마 ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯁꯦ 파래 어두디 아이슈 어묵 sat나봐 ꯑꯗꯣ ꯍꯌꯦꯡ 하이행 15이부 상가드라네 하이행시 하이브 감드리부 아도 아이 락나버디 혼나기 ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯦꯀꯣ 오 호이 짱호 라디카이 비비 뭐든 숨락해 락대 아이는 마 우다버기 크라 사오나가 하이브 감자버기 와니고 어도 마나 망시다가 팟 힐랩실라디 아이씨 까링부터가 하이브 감가다 나대 바이씨 까이노 캉디바 아이는 마해 우버기 샤시 잘라저렉다 뻥터럭기비시 아도 마나디 아이씨 까야 이 칸칸드바 만바시다 타모이시 찍찍질 나오버니 샤이씨 이 ꯀꯩ ꯃꯇꯧꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯁꯨꯝ ꯀꯥꯡꯖꯩ ꯁꯥꯟꯅꯒꯗꯕ ꯑꯗꯨꯒꯤ ꯈꯪꯖꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯀꯥꯡꯖꯩ ꯁꯥꯟꯅꯅꯤ ꯀꯥꯏꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯁ ꯑꯩꯅꯗꯤ ꯀꯥꯏꯗꯅ ꯁꯨꯝ ꯍꯥꯏꯖꯤꯟꯕꯁꯤ ꯃꯥꯅ ꯍꯦꯛꯇ ꯑꯗꯨꯗ ꯍꯥꯏꯗꯅ ꯇꯧꯗꯅ ꯂꯩꯔꯅꯨ ꯀꯔꯥꯏ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯑꯧ ꯌꯥꯎꯔꯦ ꯑꯗꯨ ꯔꯥꯙꯤꯀꯥ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯩꯒꯤ ꯁꯦꯜꯗ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯃꯥꯟꯁꯤꯜꯂꯛꯑꯦꯕ ꯑꯗꯣ ꯅꯪ ꯉꯁꯤꯗ ꯈꯪꯕꯗ ꯉꯥꯏꯔꯤꯔꯣ ꯅꯪꯅ ꯁꯦꯜ ꯄꯤꯔꯤꯈꯩ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ ꯁꯦꯜ ꯄꯤꯗ꯭ꯔꯕ ꯇꯣꯛꯑꯦ ꯑꯁ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤꯕ ꯑꯗꯣ ꯅꯪꯅꯕꯨ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯗꯤ ꯁꯦꯜ ꯑꯗꯨꯝ ꯄꯤꯒꯦꯕ ꯑꯩ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯀꯗꯥꯏ ꯁꯦꯜꯗꯤ ꯀꯗꯥꯏꯅꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯦ ꯂꯧꯁꯤꯜꯂꯣ ꯑꯧ ꯂꯧꯔꯒꯦ ꯑꯁꯤꯒꯤ ꯁꯦꯜꯁꯤꯕꯨ ꯑꯩꯅ ꯇꯥꯕ ꯁꯟꯇꯗ ꯄꯤꯈꯤꯕ ꯁꯦꯜꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯗ ꯍꯧꯈꯤꯕ ꯃꯌꯦꯛꯀꯗꯣ ꯑꯗꯨꯝ ꯂꯣꯏꯅ ꯍꯥꯞꯄꯤꯕ ꯃꯁꯥꯗ ꯍꯦꯛꯇ ꯍꯪꯂꯁꯤꯔꯅꯦ ꯇꯥꯂꯣꯌꯨꯝꯕ ꯋꯥ ꯑꯝꯇ ꯍꯪꯒꯦꯕ ꯀꯩꯅꯣ ꯍꯦꯛꯇ ꯍꯪꯉꯨ ꯀꯩꯗꯧꯒꯦ ꯑꯩꯉꯣꯟꯗꯕꯨ ꯌꯥꯝꯅ ꯀꯣꯏꯗꯅꯒ ꯇꯧꯔꯤꯗꯨꯕꯨ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯁꯦꯜꯁꯦ ꯀꯥꯏꯗꯒꯤ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯏꯃꯥ ꯍꯣꯏꯗꯒꯤꯒ ꯁꯛꯍꯦꯟꯕꯤꯗꯒꯤ ꯅꯠꯇꯦ ꯁꯛꯍꯦꯟꯕꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯑꯃ ꯂꯩꯕ ꯃꯉꯣꯟꯗꯒꯤꯅꯤ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯉꯥꯏ ꯀꯩꯗꯧꯔꯒꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯦꯗꯅ ꯀꯣꯟꯅ ꯁꯥꯔꯁꯤ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯑꯧ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯑꯁ ꯀꯩꯝꯇ ꯀꯩꯒ ꯍꯥꯏꯔꯝꯗꯦꯅꯤꯁꯦ La pakhang mapokalaktay lairang na sumlangi ꯍꯩꯠ ꯀꯔꯤ ꯏꯁꯩ ꯃꯌꯦꯛꯅꯣꯅꯦ 이마 이세이지디 뻥샷도 삽다우니 까이노 마예끼는 매끼 토구네 ꯏꯁꯩꯒꯤ ꯋꯥꯗꯣ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ ꯌꯥꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯁꯤꯟꯕ ꯌꯥꯕ ꯇꯧꯁꯤꯜꯂꯒ ꯁꯦꯜ ꯈꯤꯇ ꯇꯥꯟꯁꯤꯟꯅꯕ ꯇꯧꯅꯦ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯕꯗꯨꯅꯗꯤ ꯑꯣꯏꯕꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨꯒꯤꯗꯤ ꯏꯃꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯃꯗꯒꯤ ꯂꯧꯔꯦꯗꯅ ꯑꯃꯗ ꯑꯃꯨꯛ ꯄꯤ ꯑꯃꯗꯒꯤ ꯑꯃꯨꯛ ꯂꯧ ꯑꯃꯗ ꯑꯃꯨꯛ ꯄꯤ ꯑꯁꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯒ ꯂꯦꯝꯃꯦ ꯁꯤꯅꯦꯕ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ 이마는 타와이 와부도 와닝아 오이데 하브니다 ꯑꯗꯨꯅ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯏ ꯍꯥꯏꯁꯤꯗꯤ ꯅꯪꯅꯗꯤ ꯈꯪꯗꯦꯅꯦ ꯑꯁ ꯏꯃꯥ ꯑꯩ ꯊꯦꯡꯉꯦ
ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯇꯦꯗ ꯂꯥꯛꯑꯗꯤ ꯑꯩꯅ ꯃꯔꯨꯗꯣ ꯀꯣꯛꯀꯦ ꯈꯟꯕꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯗꯤ ꯐꯗꯧꯕꯅꯦꯕ ला 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 이스 야 몬다 농아이는 라이다 ꯅꯪꯒ ꯎꯅꯅꯤꯗꯅ ꯃꯨꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤꯅꯤ ꯀꯩꯅꯣ ꯑꯣ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯑꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯂꯧꯊꯣꯛ ꯆꯥꯊꯣꯛꯄ ꯑꯣꯏꯅ ꯈꯟꯈꯤꯒꯦ ꯑꯗꯨꯛ ꯅꯥꯇꯩ ꯆꯥꯗꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯇꯩ ꯃꯇꯝꯗ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯑꯣꯏꯗꯕ ꯂꯧꯅꯝ ꯋꯥꯍꯩꯗꯣ ꯁꯣꯏꯗꯅ ꯊꯥꯖꯔꯝꯅꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯆꯤꯔꯣꯜꯗꯣ ꯊꯥꯖꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ ꯅꯪꯅ ꯍꯥꯏꯕ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯂꯧꯅꯝ ꯆꯤꯔꯣꯜ ꯇꯧꯈ꯭ꯔꯕꯒꯦ ꯑꯁꯦꯡꯕꯗꯣ ꯈꯪꯅꯤꯡꯂꯦ ꯍꯣꯏ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯟꯊꯣꯛꯅꯤꯡꯂꯕꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯅꯠꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯊꯪꯖꯤꯟꯕꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯁꯛꯍꯦꯟꯕꯤꯗꯤ ꯈꯪꯁꯤꯟꯅꯗ ꯇꯧꯔꯅꯨ ꯅꯪꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯌꯧꯔꯛꯏ ꯑꯗꯨꯗꯤ ꯀꯔꯝꯅ ꯅꯠꯇꯦ ꯅꯪꯁꯨ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯅꯥꯊꯩꯅꯕ ꯇꯧꯔꯅꯨ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯅꯪ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯤꯕꯗꯨꯗ ꯂꯣꯏꯅ ꯊꯥꯗꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯅꯉꯣꯟꯗ ꯂꯣꯠꯄꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯅꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯦꯝꯗ ꯊꯥꯗꯔꯒ ꯃꯥꯅ ꯀꯔꯕꯥꯔ ꯇꯧꯔꯒ ꯃꯥ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯤꯅꯦ ꯑꯁꯤ ꯍꯥꯏꯔꯗꯤ ꯐꯔꯤꯅꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ ꯑꯩꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯦ ꯈꯟꯅ ꯀꯌꯥꯗ ꯊꯥꯖꯔꯨꯕ ꯐꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯩꯒ ꯂꯣꯏꯅꯔꯁꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤꯁꯨ ꯆꯠꯂꯦ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯛꯄꯁꯦ ꯌꯦꯡꯕ ꯌꯥꯝꯃꯟꯗꯅ ꯑꯩ ꯍꯩꯅꯗ꯭ꯔꯕꯅꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣꯕ ꯊꯃꯣꯏꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯝꯇ ꯐꯥꯎꯗꯕ ꯃꯥꯜꯂꯤꯅꯦ Radhika, kayno nang alam na tukum ta piram lisna. Ngay ko ni, nang bubasanta sibu kang na bro. Talo yung badi, kamay na makangiba. Ay budi sum. Talo yung ba, walot bigano. Asing mo do, ay ngonda hay. Aw, sum daw ni. Mana koy ba sakhen bido. Adu mo ay na koy ba. Hay budi sakhen bi na mangol dagi sen khet pa. Aduga ay na mo sakhen bi dagi khetok pa. Aduga mo nangonda. As, luway reda na. Kay gino nang nakapido mo. Isi, ay ngonda siyang hayo siyemta. Basanta hay do na, ay ngonda gisil ketok. Aduga, matang chatluraga, ay mo yorok pa. Talo yung ba, nangsu, ngasi ay ba numisilagi, loy na reba ni kang. Radhika, amtang ay, kamba kam tata kitre ni si. Kayno ay ngasi tari ba mayam sibo. Hay sinadi, basanta na Radhika dagi siya loktok pa. Aduga, sakhin bida mo tada ba? Aduga sakhin bina mo ay ngonda tadarak pa. Aduga ay na mo, Radhika da tada ba? Adi da ay siya lakpam ng bisu mang ba? Nupisu kay na ba? Balo hay? Balo. Asini din na. Suda na nung ay ning bahay ba do? Kang ni ba nga si? Sakhin ba do? Amtang say tik luwi da. Amtang say tik luwi pena ba? Bema, nasidi, mangyam na nungayramdi. Aduna, sa kutok tawano ko. ꯇꯥꯅꯤꯡꯗꯦꯗ ꯃꯪꯒꯤ ꯋꯥꯕꯨ ꯉꯥꯏꯈꯣꯅꯦ ꯏꯃꯥꯅ ꯃꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯅꯣ ꯍꯣꯅꯦ ꯑꯩꯒꯤ ꯃꯪꯗ ꯂꯝꯍꯨꯏ ꯑꯃꯅ ꯅꯁꯛꯇꯨꯒ ꯍꯥꯏꯔꯒ ꯅꯣꯛꯁꯤꯜꯂꯝꯕꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯩ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯌꯥ ꯂꯥꯏꯊꯣꯛꯅ ꯂꯧꯒꯅꯨꯅꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯟꯕꯅꯤꯅꯦ ꯍꯣꯅꯦ ꯆꯣꯞꯄ ꯏꯀꯥꯏꯕꯗꯣ ꯑꯩ ꯅꯠꯇꯦ ꯏꯃꯥꯅꯦ ꯅꯪꯗꯣꯏꯁꯦ
ꯑꯗꯨꯅ ꯑꯩꯅ ꯆꯠꯊꯣꯛꯄꯗ ꯀꯩꯝ ꯇꯧꯔꯣꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯈꯣꯅꯦ ꯇꯥꯗꯦꯅꯦ ꯃꯁꯤ ꯂꯝꯍꯨꯏꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯂꯤꯕꯗꯣ ꯑꯩ ꯅꯠꯇꯦ ꯃꯥꯅꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯑꯃꯠꯇ ꯇꯥꯗꯅ ꯆꯠꯈ꯭ꯔꯦꯅꯦ ꯁꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯉꯥꯏꯔꯝꯂꯤꯁꯤꯕꯣ ꯆꯩꯒꯦꯅ ꯉꯥꯏꯔꯝꯂꯤꯅꯤ ꯌꯥꯝ ꯁꯥꯎꯅꯣꯛꯏꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯁꯦ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯒꯦ ꯇꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯋꯥꯅꯤ ꯑꯗꯨꯕꯣ ꯑꯩꯒꯤ ꯀꯔꯕꯥꯔ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯃꯥꯡ ꯇꯥꯛꯂꯦꯗꯅ ꯑꯗꯨꯁꯨ ꯅꯪꯒꯤ ꯃꯔꯝꯒꯤ ꯀꯩꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩ ꯋꯥꯈꯜꯒ ꯑꯃꯇ ꯅꯪꯅ ꯍꯦꯛ ꯁꯦꯜ ꯂꯧꯊꯣꯛꯀꯦ ꯈꯟꯅꯕ ꯁꯟꯇꯥꯏꯗꯣ ꯃꯥꯅ ꯀꯣꯏꯕ ꯅꯨꯄꯤꯗꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯅꯪꯉꯣꯟꯗ ꯊꯥꯗꯔꯛꯄ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯗꯨꯅ ꯁꯦꯜꯗꯣ ꯃꯄꯨꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯀꯔꯕꯥꯔ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯂꯦ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪ ꯑꯩꯒ ꯂꯣꯏꯅꯔꯁꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯀꯗꯥꯏꯗꯒꯤ ꯊꯃꯣꯏ ꯁꯦꯡꯕꯅꯣ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯀꯣꯏꯕꯒꯤ ꯋꯥꯅꯤ ꯁꯦꯜꯁꯨ ꯐꯪꯂꯔꯣꯏꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯔꯨꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦ ꯇꯥꯜꯂꯣ ꯏꯌꯥꯝꯕ ꯑꯝꯇ ꯉꯥꯏꯈꯣ ꯇꯥꯜꯂꯣ ꯏꯌꯥꯝꯕ 이마. 서현비, 그녀 능을 남자없이도 떨어니가 시보. Masih pemba, nang na tawali ni. Nang na iwede piri selbe amdo. Kadai de gino ha. Adu kay dorogi. Kay daw ba nate? Ay loy na kang laban ni. Nang na koy wano pida gilawrak pa na tro. Adu mayam do, napida na loy na lawkre. Kaino nang na hay miyam dubo. Kang sinada tawra no. Karbaga loy na mangtay. Ngasidagi nang gayga, loy na raban ni kango. 서현비, 암땅 아이코, 암땅 खामग आमद ताद्रेने आइने दिरा दिका काइने रगा सहिन बिसिया लगे खल्लगा काइनो असीने तौइ म्यामसिबो आई मतुंग मनाव कोरिदब नुपीदगी सेलगा अमतन हुकचार लेपकदब अमद लेपलगने मीगी थमोय अमद थुगायर मीगी थमोय थुगाबगी पापुई हैबदो आई ngasidi खंगले Channel asina mayambu amukka suhana taramna ukjai. Channel asibu nungsibirabade wari khak taraga thokpiki. Adom madongi mamal yamlaba kubi sing aduna subscribe amadi notification bell icon adada git launa amuktang nambira. Itaw manggolzaw nangbo thaba ingkhang khara aikhoigi suba chatpa yaujida natte nangbo natomda juni natomda po edeni nangbo tona liba kaidurani tonan makai di harakanu dai taw madui mingdo ai kwai saubini ko yumda ju imaga ai nupigina aduda haibida yumda ga amda le ningdramne aikhoina haibani moina itawda haridi kaigi maroina itawgi nupini itawda haibiduni ne aida kwai no haidrise Itaw, nataw ju pangai haiba pangin hinjanbia ba nataw gi natte da aduk nupi ga mananuraga kadung na doi no dana khara ta sanada usna da taw lebi bani sumenjala diko mapang yaw dai poni da majo mayam ka to nawai manali saringe da aina phudi khrab ayu da khoktak cha le ni ma aduna aina ma phu da khambi da ming ta leite sawgar di bai ju ko masing ni purat arang bini do 농사 시원 통나 약하다 산티 밤이다
ꯕꯣꯏꯅꯥꯎ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯦꯟꯅꯕ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯇꯩꯇꯥꯎ ꯑꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯐꯩꯖꯜꯂꯛꯄ ꯋꯥꯈꯜꯗꯣ ꯅꯨꯄꯤꯗ ꯇꯥꯏꯅ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯀꯦ ꯁꯤꯔꯣ ꯇꯧꯅꯨꯗ ꯕꯣꯏꯅꯥꯎ ꯑꯉꯥꯡ ꯅꯠꯇꯦꯀꯣ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯅꯪ ꯇꯧꯔꯤꯗꯨꯗꯤ ꯑꯩꯅ ꯇꯧ ꯌꯥꯕ ꯇꯧꯔꯝꯃꯕꯅꯤ ꯑꯔꯦꯝꯕꯗ ꯂꯧꯔꯤ ꯀꯥꯆꯤꯟ ꯌꯧꯅꯅꯤ ꯍꯧꯖꯤꯛ ꯑꯁ ꯀꯔꯤꯅꯣꯗ ꯅꯣꯏꯕꯥꯅꯤꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯤꯗ ꯑꯃꯨꯛ ꯎꯪꯈꯠꯅꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄ ꯅꯣꯏ ꯆꯥꯎꯈꯠꯆꯍꯧꯔꯣ ꯋꯥꯈꯜ ꯊꯣꯛꯄ ꯅꯣꯏꯒ ꯊꯣꯛꯇꯕ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯀꯌꯥ ꯆꯥꯟꯅꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯌꯥꯗ꯭ꯔꯦꯕ ꯄꯨꯟꯕ ꯑꯔꯦꯝꯕꯗ ꯈꯨꯠ ꯌꯥꯎꯔꯛꯀꯦ ꯇꯧꯋꯦꯕ ꯇꯧꯔꯣ ꯇꯧꯔꯣ ꯆꯠꯂꯦ ꯑꯩ. ꯌꯥꯝ ꯆꯥꯎꯃꯜꯂꯅꯤ ꯁꯨꯔꯤꯗꯤ ꯑꯝꯇꯩꯕ ꯃꯊꯨꯟꯗ ꯀ꯭ꯔꯣꯡ ꯂꯥꯎꯏ ꯑꯦ ꯆꯥꯟꯅꯅꯒ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯆꯠꯈꯤꯁꯅꯨ ꯏꯇꯥꯎ ꯆꯠꯈꯤꯁꯅꯨ ꯁꯨꯅꯤꯡꯗꯕꯅ ꯃꯃꯩꯁꯦ ꯃꯈ꯭ꯔꯥꯡ ꯂꯣꯜꯂꯕꯅꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯁꯤ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔ ꯃꯥꯏ ꯃꯥꯡꯖꯕꯅꯤꯗꯅ ꯑꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯃꯥꯒ ꯅꯇꯨꯒꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤꯌꯦ ꯏꯃꯥ ꯎꯝ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯌꯥꯕ꯭ꯔꯣ ꯍꯪꯉꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯊꯣꯏꯅꯨꯁꯦ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯀꯗꯥꯏꯗꯅꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯠꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ ꯁꯨꯝ ꯍꯪꯉꯤꯖꯥꯅꯤꯗ ꯅꯪ ꯃꯥ ꯐꯨꯒꯦ ꯍꯥꯏꯔꯤꯔꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯏꯃꯥ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯅꯪ ꯐꯨꯅꯤ ꯍꯥꯏꯔꯣ ꯅꯠꯇꯦ ꯏꯃꯥ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯖꯥꯠꯀꯤ ꯋꯥꯍꯪꯒ ꯍꯪꯂꯛꯏꯗꯨꯅ ꯑꯗꯨꯕꯨꯔꯣ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯈꯔ ꯁꯨꯝ ꯈꯜꯂꯛꯏꯖꯥꯅꯤꯗ ꯍꯧꯔꯛꯑꯕ ꯑꯃꯨꯛ ꯀꯩꯅꯣ ꯏꯃꯥꯅ ꯍꯧꯔꯕ ꯑꯗꯨꯝ ꯍꯥꯏꯗꯨꯕꯣ ꯍꯣ ꯅꯪꯅ ꯏꯃꯨꯡꯁꯤꯒꯤ ꯀꯩꯅꯣꯝꯃ ꯈꯜꯂꯤ ꯍꯦꯛ ꯍꯥꯏꯔꯛꯑꯗꯤ ꯅꯪꯗꯤ ꯅꯪ ꯊꯣꯛꯄ ꯑꯃ ꯀꯩꯅꯣꯝ ꯍꯦꯛꯇ ꯇꯧꯔꯛꯏꯗꯅ ꯑꯗꯨꯒꯤ ꯍꯥꯏꯕ ꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯗꯅ ꯁꯨꯝ ꯈꯜꯂꯤꯅꯤ ꯃꯣꯟ ꯍꯦ ꯑꯩꯈꯣꯏ ꯊꯣꯏꯅꯨꯁꯦ ꯊꯕꯛꯇꯤ ꯐꯖꯅ ꯇꯧꯏꯀꯣ ꯏꯃꯥ ꯀꯅꯥꯅ ꯇꯧꯗꯦ ꯍꯥꯏꯔꯒꯦ ꯑꯌꯨꯛꯀꯁꯦ ꯌꯥꯍꯧ ꯉꯟꯗꯅ ꯉꯟꯇꯥ ꯍꯧꯒꯠꯂꯤꯀꯣ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯊꯣꯡꯉꯤ ꯏꯃꯥ ꯊꯣꯡꯉꯤ ꯋꯥꯏ ꯁꯤꯠꯂꯝꯁꯦꯡ ꯍꯥꯏꯔꯦ ꯑꯗꯨꯝ ꯇꯧꯏ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯅꯨꯄꯤ ꯌꯥꯝ ꯊꯥꯒꯠꯂꯦꯗ ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦꯗ ꯏꯃꯥ ꯑꯉꯥꯡꯁꯤꯡ ꯍꯥꯏꯔꯦ ꯃꯥꯅ ꯐꯩꯒꯥꯛ ꯐꯩꯗꯅ ꯂꯣꯏꯅ ꯍꯦꯛ ꯍꯣꯠꯅꯩꯁꯦ ꯍꯣꯏꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯅꯨꯄꯤꯗꯤ ꯐꯩꯅꯦ ꯁꯦꯜ ꯍꯥꯏꯔꯦ ꯃꯥꯅ ꯑꯗꯨꯝ ꯇꯥꯜꯂꯕꯅꯤꯗꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯏꯟꯈꯥꯡꯒ ꯃꯥꯅ ꯂꯣꯏꯅ ꯃꯥꯏꯄꯨꯅꯗꯅ ꯂꯣꯏ ꯍꯦꯛ ꯁꯦꯟꯅꯔꯦꯕ ꯇꯧꯔꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔꯗꯤ ꯍꯣꯠꯅꯖꯕ ꯏꯃꯧꯅꯤ ꯑꯗꯨ ꯏꯃꯥ ꯃꯥꯒꯤꯁꯦ ꯑꯁꯦꯡꯕꯗꯤ ꯀꯩꯗꯧꯔꯕ ꯑꯃꯨꯛ ꯑꯁꯦꯡꯕꯗꯤ ꯃꯥꯅ ꯇꯧꯔꯤꯁꯤꯡꯁꯦ ꯀꯩꯁꯨ ꯂꯨꯕꯗꯤ ꯑꯝꯇ ꯅꯠꯇꯦꯕ ꯃꯤꯅꯕꯨ ꯎꯔꯣꯏꯅ ꯎꯗ꯭ꯔꯗꯤ ꯏꯁꯥꯒꯤ ꯏꯅꯪꯒꯜ ꯎꯕ ꯐꯪꯖꯗꯦꯗꯣ ꯇꯧꯔꯤꯅꯦꯀꯣ ꯀꯩꯅꯣ ꯏꯃꯥ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ ꯑꯗꯨꯒ ꯑꯩꯈꯣই ꯃꯥꯁꯤꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯔ ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛꯁꯤꯗꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯍꯧꯔꯛꯑꯦꯀꯣ ꯑꯣ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯍꯨꯠ ꯅꯪ ꯇꯧꯕꯤꯔꯒꯦ ꯍꯥꯏꯔꯤꯔꯣ ꯑꯁ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯃ ꯀꯌꯥꯝ ꯋꯥꯒꯦꯅꯦ ꯏꯃꯥ ꯅꯣꯏꯅ ꯑꯗꯨꯗ ꯋꯥ ꯑꯣꯏꯅ ꯊꯑꯣꯏꯅ ꯊꯥꯔꯒ ꯁꯧ ꯂꯥꯎꯕꯗꯣ ꯑꯩ ꯌꯥꯝ ꯇꯥꯕꯗ ꯋꯥꯔꯦꯕ ꯍꯟꯗꯛꯇꯩꯗꯤ ꯑꯩꯅ ꯑꯣꯏꯅ ꯇꯧꯕ ꯇꯥꯔꯦ ꯑꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯅꯒꯗꯧꯔꯤꯕ ꯋꯥꯅꯣ ꯑꯗꯨꯅ ꯈꯪꯅꯤꯡꯉꯤꯅꯦ ꯏꯃꯥꯗꯤ ꯑꯁ ꯑꯗꯨꯏ ꯍꯥꯏꯗꯤ ꯏꯃꯥ ꯑꯗꯨꯝ ꯉꯝꯅꯤꯁꯦ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯥ ꯑꯃꯔꯣ ꯊꯥ ꯑꯃ ꯀꯥꯏꯗꯗꯤ ꯋꯥ ꯑꯣꯏꯅ ꯊꯥꯅꯨꯗ ꯏꯃా ꯃꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯆꯍꯤ ꯑꯃ ꯑꯁ ꯉꯝꯅꯤ ꯍꯥꯏ ꯋꯥꯅꯤ ꯏꯃꯥ ꯍꯩ ꯑꯗꯨꯗꯤ ꯄꯨꯟꯁꯤꯒꯤꯔꯅꯦꯍꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯏꯃꯥ ꯏꯃꯥꯖꯨꯕ ꯃꯤ ꯁꯤꯗꯧꯕ ꯉꯝꯅꯤꯌꯦꯗꯅ ꯃꯨꯛꯂꯗꯤ ꯍꯥꯏꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯉꯝꯅꯤꯅꯦ ꯐꯩ ꯑꯗꯨꯗꯤ ꯊꯕꯛꯅ ꯑꯣꯏꯅ ꯎꯠꯄꯗ ꯌꯥꯅꯔꯦꯅ ꯂꯧꯕ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯊꯨꯃꯟꯗ꯭ꯔꯣ ꯏꯃꯥꯒꯤꯗꯨꯗꯤ ꯀꯔꯤꯒꯤ ꯊꯨꯃꯟꯕꯅꯣ ꯎꯒꯗꯕꯅꯤ ꯀꯩꯅꯣ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯣ ꯍꯌꯦꯡꯗꯒꯤ ꯍꯣꯏꯅꯦ ꯅꯨꯃꯤꯠ ꯀꯌꯥꯅꯦ ꯅꯨꯃꯤꯠ 9ꯅꯤ ꯅꯨꯃꯤꯠ 9ꯅꯤ ꯍꯥꯏꯕ ꯐꯔꯦꯅꯦ ꯇꯧꯔꯒꯦꯅꯦ ꯑꯗꯨꯅ ꯌꯥꯔꯕꯣ ꯑꯣ ꯌꯥꯔꯦ ꯁꯦ ꯅꯨꯃꯤꯠ 9ꯅꯤꯗꯨꯗꯤꯅꯦ ꯃꯤꯠ ꯑꯅꯤꯁꯤꯗꯪ ꯎꯏꯁꯜꯂ ꯇꯧꯕꯤꯒꯦ ꯌꯥꯗꯦ ꯅꯨꯃꯤꯠ ꯑꯅꯤꯃꯛꯇꯤ ꯎꯏꯁꯟꯕ ꯌꯥꯗꯦ ꯕꯥꯔ ꯄꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯅꯨꯃꯤꯠ 9ꯅꯤꯗꯣ ꯑꯃꯨꯛ ꯇꯨꯝꯗꯅ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯁꯣꯏꯔꯦ ꯇꯧꯔꯣꯏꯗ ꯏꯃꯥ ꯇꯧꯔꯣꯏꯗ ꯋꯥꯒꯤ ꯋꯥ ꯁꯨꯝ ꯆꯨꯝꯅ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯌꯥꯝ ꯇꯨꯡꯍꯟꯕꯁꯤ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤꯁꯦ ꯍꯩꯃꯥ ꯅꯪꯕꯨ ꯇꯧꯗꯦ ꯍꯥꯏꯒꯦꯔꯣ
ngarang da natro namit waton yora phau haugot da na haudok nari do ꯑꯣ ꯑꯗꯨꯗꯤꯅꯦ ꯏꯁꯥꯁꯦ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯩ ꯅꯝꯁꯤꯟꯈꯤꯕꯅꯤ ꯏꯁꯥꯁꯦ isadi lansot pinina paukhumdi watrene ko ꯐꯔꯦꯁꯦ ꯅꯨꯃꯤꯠ 8ꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯐꯔꯦ ꯑꯗꯨꯗ ꯂꯦꯞꯄꯦ ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯌꯥꯅꯕ ꯇꯥꯕ kari wa ꯑꯩꯅ ꯊꯕꯛ ꯇꯧꯕꯗ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯗꯕ yaine pangoine ꯏꯃꯥꯅꯁꯨ ꯌꯥꯎꯗꯕ hoine yauroine ꯊꯣꯏꯅꯨꯅꯐꯥꯎ ꯍꯦꯛ ꯄꯥꯡꯕ ꯌꯥꯗꯕ hoine kanamtana yadene yauroine ekhoi ꯀꯔꯤꯅꯣ ꯌꯦꯡꯅꯗꯣꯏꯕꯣ ꯀꯩꯅꯣ ꯋꯥꯒ ꯊꯩꯗꯣꯛꯇꯣꯏ ꯍꯣꯠꯅꯔꯤꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯒꯤꯗꯨ ꯑꯩꯒꯤ ꯃꯔꯝꯗ ꯃꯥꯜꯂꯤꯗ mani mani bema ꯑꯁ ꯏꯃꯥ ꯀꯔꯤ ꯍꯥꯏꯔꯤꯅꯣꯕ o nangi na purai base mana ne imung se hayengdagi loina purani ye ꯏꯁ ꯍꯦꯃꯪꯒꯣꯜ ꯆꯥꯎ ꯄꯨꯔꯅꯤꯗꯀꯣ ꯀꯩꯅꯣ ꯅꯪꯕꯨ ꯍꯥꯏꯕ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯀꯩꯅꯣ ꯏꯁ ꯍꯥꯏ ꯀꯥꯏꯅ ꯅꯪꯕꯨ ꯑꯋꯣꯏꯔꯅꯦ ꯏꯃꯨꯡꯁꯤꯒꯤ ꯂꯣꯏꯅ ꯍꯣꯏ ꯂꯣꯏꯅ ꯄꯨꯔꯗꯧꯅꯦ ꯏꯁ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯆꯥꯛꯊꯣꯡ ꯐꯤꯁꯨꯁꯨ ꯄꯨꯕꯤꯔꯒꯦ ꯍꯥꯏꯔꯤꯔꯣ ꯑꯧꯅꯦ ꯀꯅꯥꯒꯤ ꯑꯉꯥꯡꯅꯕꯤ ꯁꯦꯜ ꯅꯨꯡ ꯂꯣꯏꯅ ꯑꯩꯅ ꯄꯨꯕ ꯊꯕꯛ ꯂꯣꯏꯅꯕꯨ ꯉꯝꯃꯗ꯭ꯔꯅꯦ ꯅꯃꯣꯟꯕꯨ ꯁꯦꯡꯖꯔꯕ꯭ꯔꯅꯦ ꯑꯁ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇꯒꯤꯅꯦꯍꯦ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇꯒꯤꯗꯤ ꯀꯩꯗꯧꯅꯗꯣꯏꯕ ꯑꯗꯨꯝ ꯄꯨꯔꯣꯍꯦ ꯋꯥꯏꯗꯨꯝ ꯁꯪꯉꯤ ꯌꯥꯔꯦ ꯅꯊꯧꯗꯨꯝ ꯇꯧꯖꯔꯨꯔꯣ ꯃꯪꯒꯣꯜꯖꯥꯎ ꯈꯣꯏꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯃꯤ ꯅꯠꯇꯦ ꯅꯣꯏꯗꯧꯅ ꯇꯧꯗꯦꯀꯣ ꯑꯁ ꯑꯩꯕꯨ ꯋꯥꯕꯅꯗꯤ ꯂꯣꯏꯔꯦꯁꯦ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯋꯥꯁꯛꯁꯨ ꯂꯧꯊꯣꯛꯑꯒꯨꯝ ꯇꯧ ꯍꯥꯏꯈꯤꯕ ꯋꯥꯁꯨ ꯉꯥꯛꯏꯗꯅ ꯄꯣꯡꯅ ꯍꯥꯏꯗꯣꯛꯒꯨꯝ ꯍꯦꯛ ꯇꯧ ꯅꯨꯃꯤꯠ 8 ꯁꯨꯗ ꯉꯥꯏꯔꯤꯁꯦ ꯅꯨꯃꯤꯠ 8 ꯈꯛꯁꯤꯗ ꯀꯅꯥꯒꯤ ꯆꯍꯤ 3 ꯅꯝꯖꯤꯜꯂꯒ ꯊꯝꯒꯨꯝ ꯐꯥꯎꯔꯤꯕꯁꯤꯕꯨ ꯏꯁꯥꯁꯤꯕꯨ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯇꯧꯗꯧ ꯁꯔꯨꯛ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯆꯠꯆꯈꯤꯕꯅ ꯐꯔꯦꯕ ꯏꯇꯥꯎ ꯍꯣꯏꯅ ꯍꯧꯔꯝꯕꯗꯨꯗ ꯆꯠꯆꯔꯝꯃꯁꯨ ꯐꯒꯗꯕꯅꯤ ꯑꯗꯨꯁꯨ ꯑꯩꯅ ꯍꯦꯛ ꯃꯐꯠ ꯇꯧꯔꯤꯅꯦꯗꯅ ꯈꯟꯅ ꯊꯣꯛꯎꯒꯨꯝ ꯇꯧ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯁꯜꯂꯛꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯦ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯦ ꯑꯉꯥꯡꯁꯨ ꯂꯧꯗ꯭ꯔꯦ ꯐꯤꯁꯨ ꯁꯨꯗ꯭ꯔꯦ ꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯕꯁꯤꯗꯤ ꯃꯍꯥꯔꯥꯅꯤꯒꯨꯝ ꯍꯦꯛ ꯐꯥꯎꯏꯍꯦ ꯃꯥꯏ ꯃꯍꯥꯔꯥꯅꯤ ꯀꯥꯏꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗꯀꯣ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯇꯨꯝꯕꯒ ꯆꯥꯕꯒꯗꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯈ꯭ꯔꯕꯅꯤꯗ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃꯗ ꯍꯦꯛ ꯋꯥꯏꯊꯨꯡꯁꯜꯂꯨꯗꯅ ꯄꯨꯟꯁꯤꯁꯦ ꯀꯦꯝꯃꯕꯅꯤ ꯑꯩ ꯑꯦ ꯅꯨꯡꯁꯥꯒ ꯌꯥꯏꯊꯔꯗꯅ ꯈꯨꯖꯤꯟ ꯈꯨꯌꯥꯒ ꯀꯛꯇꯅꯒ ꯀꯌꯥ ꯅꯨꯡꯉꯥꯏ ꯂꯩꯔꯤꯅꯣꯕꯁꯦ ꯍꯛꯀꯥꯝꯒꯁꯤ ꯀꯌꯥ ꯂꯥꯎ ꯆꯠꯂꯤꯅꯣ ꯌꯦꯡꯉꯨꯅꯤꯁꯦ ꯁꯣꯝꯗꯅ ꯑꯩꯅ ꯃꯩꯅꯥꯛꯁꯤꯗ ꯃꯩꯁꯥꯏ ꯆꯨꯕ ꯃꯈꯩ ꯏꯪꯊꯝꯊꯥꯁꯤꯗ ꯍꯨꯃꯥꯡ ꯄꯤꯕꯤꯗꯤ ꯀꯥꯡ ꯂꯩꯔꯤ ꯑꯇꯣꯞ ꯌꯦꯡꯅꯤꯡꯉꯣꯏꯗꯧꯔꯤꯗ ꯁꯩꯇ ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯨ ꯃꯅꯥ ꯑꯣꯏꯅ ꯊꯥꯗꯕ ꯊꯕꯛꯁꯨ ꯁꯨꯅꯤ ꯈꯪꯗꯕ ꯁꯨꯅꯤꯡꯗꯕ ꯇꯧꯒꯦꯀꯣ ꯑꯩ ꯇꯧꯒꯦꯀꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯈꯪꯅꯤꯗꯅ ꯑꯣ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯆꯪꯈꯤꯕ ꯆꯥꯛꯈꯨꯝꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯄꯥꯎ ꯌꯧꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯏꯟꯁꯥꯡꯗꯨꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯅꯨꯡ ꯂꯐꯨꯠꯄꯤꯔꯤꯕꯗꯨꯕꯣ ꯉꯁꯤ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯈꯣꯡꯃꯥꯟꯗ ꯄꯂꯛꯄ ꯍꯩꯊꯈꯤꯅꯤꯁꯦ ꯑꯣ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕꯁꯦ ꯇꯁꯦꯡꯅ ꯄꯪꯉꯤ ꯍꯥꯏꯅꯕꯅꯤꯀꯣ ꯑꯣ ꯊꯨꯝ ꯀꯥꯏ ꯊꯅꯝꯒꯦ ꯊꯨꯝ ꯆꯐꯨꯗꯤ ꯄꯣꯠ ꯆꯩ ꯊꯝꯃꯤꯅꯦꯗꯅ ꯃꯐꯝ ꯃꯔꯥꯡ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝ ꯇꯥꯗꯦ ꯀꯃꯥꯏ ꯄꯥꯟꯅꯔꯝꯃꯤ ꯆꯥꯛꯈꯨꯝꯅꯣ ꯆꯥꯛꯈꯨꯝꯗ ꯅꯠꯇꯦ ꯄꯣꯠ ꯑꯃꯠꯇ ꯄꯣꯠꯊꯣꯛ ꯆꯥꯅ ꯊꯝꯃꯝꯗꯦꯕ ꯊꯧꯑꯣꯏ ꯇꯧꯕ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣ ꯌꯥꯌꯨ ꯅꯨꯡꯁꯥꯒꯗꯣ ꯌꯥꯌꯨ ꯈꯣꯡꯒ꯭ꯔꯥꯏꯒ ꯆꯠꯂ ꯐꯝꯃꯗꯅ ꯅꯨꯡꯉꯥꯏꯔꯦꯅ ꯍꯥ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨꯗꯤ ꯈꯪꯒꯅꯤꯕ ꯉꯁꯤ 8니ꯗꯅ 4니ꯗ ꯉꯥꯏꯔꯦꯗꯅ ꯃꯇꯝ ꯁꯨꯒꯗꯕ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯏꯆꯝ ꯆꯝꯅ ꯁꯨꯃꯥꯡꯁꯤꯗ ꯐꯝꯖꯔꯒ ꯂꯩꯔꯤꯕ ꯑꯩꯁꯤꯕꯨ ꯌꯦꯡꯕꯗ ꯃꯤꯠ ꯌꯥꯝ ꯅꯥꯕꯤꯔꯕ꯭ꯔꯣ ꯁꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯦ ꯑꯩꯗꯤ ꯉꯁꯤꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯊꯨꯝ ꯆꯐꯨ ꯀꯥꯏ ꯊꯝꯒꯦ ꯍꯥꯏꯕꯅꯦ ꯊꯤꯌꯨꯗꯅ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯪꯉꯤꯗꯨꯕꯣ ꯑꯣ ꯂꯩꯇꯕꯒꯤ ꯍꯪꯉꯤꯕ
ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯄꯥꯏꯕ꯭ꯔꯕ ꯑꯩꯅ ꯂꯣꯠꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯍꯪꯉꯤꯗꯨꯕꯨ ꯑꯩꯕꯨ ꯀꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤꯅꯤ ꯃꯈꯣꯏ ꯃꯄꯥꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤꯔꯤꯗꯨ ꯄꯣꯠ ꯊꯝꯐꯝ ꯆꯥꯅ ꯊꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯃꯥꯡꯕ ꯇꯥꯕ ꯁꯨꯝ ꯇꯧꯗ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯍꯩꯔꯅꯤꯒꯦ ꯑꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯃꯅꯥ ꯑꯣꯏꯅ ꯊꯥꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯍꯧꯔꯛꯑꯃꯅꯤꯅꯦ ꯍꯥ ꯇꯧ ꯇꯧ ꯅꯨꯃꯤꯠ ꯁꯨꯗ꯭ꯔꯤꯕ ꯐꯥꯎ ꯑꯩꯈꯣꯏꯗꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯆꯥꯛ ꯄꯨꯊꯣꯔꯛꯄ ꯉꯥꯏꯗꯣꯔꯤꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯉꯦ ꯊꯑꯣꯏꯒꯤ ꯊꯤꯍꯟꯒꯦꯗꯅ ꯅꯣꯏ ꯃꯌꯥꯝ ꯃꯥꯟꯅ ꯂꯣꯠꯁꯜꯂꯤ ꯑꯣꯏꯅꯤ ꯐꯪꯗ ꯐꯪꯈꯤꯁꯅꯨ ꯊꯨꯝꯖꯥꯎ ꯌꯥꯎꯍꯟꯒꯦ ꯉꯁꯤꯗꯤ ꯂꯣꯏꯃꯛ ꯕꯕꯥ ꯑꯦ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ 이마기 만학다부디 짱나가 하이루라버네버거 아도 바바다 하이오나 이마나 하이레 누기 라이니 이사부 ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯑꯁ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯍꯥꯏ ꯉꯥꯡꯅꯗꯣꯏꯅꯣꯃꯤ ꯍꯧꯖꯤꯛꯇꯁꯨ ꯃꯥꯏ ꯃꯅꯥꯛꯇꯩ ꯊꯣꯛꯂꯛꯏꯅꯤꯁꯨ ꯍꯥꯏ ꯃꯅꯞꯁꯤ ꯀꯣꯛ ꯁꯤꯗꯣꯛꯄꯤꯔꯛꯄ ꯀꯩꯗꯧꯒꯦꯕꯁꯦ ꯑꯉꯥꯡꯁꯤꯕꯨ ꯃꯅꯞ ꯏꯆꯣꯠꯆꯣꯒꯩ ꯊꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯁꯤꯕꯣ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ 이봉어 ꯂꯥꯎ ꯅꯪꯖꯨꯕ ꯐꯅꯗꯤ ꯆꯥꯎꯔꯕꯅꯤ ꯅꯅꯞꯁꯤꯐꯥꯎꯗꯤ ꯁꯤꯠꯄ ꯍꯩꯕ ꯌꯥꯔꯕꯅꯤ 하이다 두기부디 바바 이마나 바바 만학다 짱보다 수마이나 짱고나 짱이니 하이람니 강이니 너희 남아제 뿌라 찍지리비니 어도 이사부 ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯕꯨꯔꯣ ꯕꯕꯥ ꯍꯪꯆꯤꯠꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯝ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯕꯕꯥ ꯐꯨꯔꯤꯠ ꯑꯍꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯒꯤ ꯑꯃꯇꯪ ꯂꯩꯕꯤꯌꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯌꯨꯝꯗ ꯂꯩꯕꯗꯁꯨ ꯆꯠꯊꯣꯛꯄꯗꯁꯨ ꯃꯁꯤꯗ ꯑꯗꯨꯝ ꯂꯤꯠꯂꯒ ꯂꯩꯕꯁꯦ ꯃꯤꯅꯁꯨ ꯅꯣꯛꯅꯩ ꯑꯩꯁꯨ ꯏꯀꯥꯏꯔꯦ ꯇꯧꯕꯅꯤ ꯕꯕꯥ ꯑꯣ ꯍꯪꯆꯤꯠ ꯍꯥꯏꯕ ꯍꯣꯏ ꯕꯕꯥ ꯍꯪꯆꯤꯠꯀꯤ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯑꯣ ꯍꯣ ꯍꯣ ꯂꯩꯒꯦ ꯂꯩꯒꯦ ꯏꯆꯥꯒꯤꯕꯨ ꯀꯩꯗꯧꯕꯩ ꯂꯩꯔꯣꯏꯗꯣꯏꯅꯣ ꯂꯩꯅꯤ ꯂꯩꯅꯤ ꯕꯕꯥꯅ ꯁꯣꯏꯗꯅ ꯂꯩꯅꯤꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯁꯥꯟꯅꯖꯔꯨ ꯍꯣꯏ ꯕꯕꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯅꯤꯅ ꯍꯥꯏꯔꯨꯔꯒꯦꯀꯣ ꯍꯣꯏ 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 ꯍꯥꯏꯔꯨꯔꯣ ꯍꯥꯏꯔꯨꯔꯣ ꯆꯣ 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 ꯏꯁꯥꯅ ꯃꯄꯥꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯖꯔꯛꯄꯗ ꯀꯔꯝ ꯂꯩꯇꯦ ꯈꯨꯝꯂꯨꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤꯁꯦ ꯀꯔꯝꯅ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯒ ꯍꯪꯂꯨꯒꯗꯕ ꯁꯤꯀꯤ ꯊꯣꯛꯄ ꯊꯕꯛ ꯑꯃꯗꯁꯨ ꯆꯠꯂꯨꯕ ꯀꯧꯗꯕꯅꯤꯅ ꯀꯅꯥꯅꯁꯨ ꯑꯩꯅ ꯁꯦꯜ ꯍꯪꯕꯗ ꯄꯤꯔꯛꯄ ꯑꯩ ꯈꯪ ꯀꯣꯟꯅ ꯇꯞꯅ ꯂꯩꯔꯁꯤ ꯍꯥꯏꯔꯨꯔꯒꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯄꯤꯛꯂꯤꯕ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯅꯤꯡꯉꯝꯗꯕ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗꯕꯒꯤ ꯅꯤꯡꯉꯝꯗꯕ ꯅꯠꯇꯦ ꯅꯠꯇꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯃꯪꯂꯥꯟ ꯊꯨꯒꯥꯏꯕ ꯇꯥꯕꯅꯤ ꯑꯣ ꯑꯩꯁꯤ ꯀꯌꯥꯗ ꯇꯣꯜꯂꯕꯅꯣ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯤꯗ꯭ꯔꯅꯦ ꯊꯣꯏꯅꯨꯗ ꯍꯪꯒꯗꯕꯁꯨ ꯍꯪꯐꯝ ꯊꯣꯛꯇꯦ ꯃꯥ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯂꯣꯏꯅꯕꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯅꯍꯥꯟ ꯃꯈꯩ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯕꯅꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯉꯣꯟꯗ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯨ ꯄꯨꯍꯟꯕ ꯏꯃꯨꯡꯒꯤ ꯑꯆꯪ ꯆꯪꯗ ꯁꯦꯜ ꯚꯥꯔ ꯄꯨꯝꯕꯁꯨ ꯃꯊꯛꯇ ꯂꯣꯏꯅ ꯅꯝꯁꯤꯟꯕꯤꯔꯝꯕ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯑꯩꯁꯦ ꯑꯩ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄꯅ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯑꯅꯤꯔꯛ ꯁꯨꯅ ꯋꯥꯍꯪꯈꯤꯗꯕ ꯑꯩ ꯄꯥꯝꯗꯦ ꯏꯇꯥꯎꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩ ꯍꯥꯏꯖꯔꯨꯔꯒꯦ ꯉꯁꯤꯗꯒꯤ ꯑꯩ ꯊꯕꯛ ꯁꯨꯔꯒꯦ ꯀꯗꯥꯏ ꯆꯠꯄꯤꯒꯗꯣꯏꯅꯣ ꯑꯁ ꯍꯪꯉꯤꯗ ꯀꯩꯅꯣ ꯅꯤꯄꯥꯅ ꯆꯠꯄꯣ ꯅꯣꯏꯅ ꯑꯗꯨꯛ ꯌꯥꯝ ꯍꯪꯉꯤꯗꯨꯕꯣ ꯀꯩꯒꯤꯅꯣ ꯄꯥꯅꯩꯗꯨꯕꯣ ꯄꯥꯅꯕꯩ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯆꯨꯝꯅ ꯍꯪꯕꯅꯤ ꯌꯥꯗ꯭ꯔꯕꯣ ꯏꯁ ꯉꯁꯤꯗꯤ ꯃꯁꯥꯒ ꯌꯥꯝ ꯅꯥꯜꯂꯤꯗ ꯋꯥꯈꯜꯕꯨꯗꯤ ꯂꯧꯁꯤꯡ ꯊꯣꯛꯄ ꯅꯨꯃꯤꯠ ꯇꯥꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯒ ꯉꯥꯡꯖꯔꯣꯏꯗ ꯑꯩꯈꯣꯏ ꯃꯤ ꯉꯝꯅꯩꯗꯅ ꯃꯨꯛꯈꯥꯏꯔꯒ ꯂꯩꯈ꯭ꯔꯁꯤꯕꯨ ꯍꯥꯏꯐꯝ ꯊꯣꯛꯇꯦꯗ
nupi nang ama wa ngang do ko si ko pa ma di hai ri o sai buk do thu ge chakhum da le man da ni sa je siling mun nam me phamam thabo ingang karim to birang ko ai hala dum to jage yani sanai bi ma sanai bi mo gi soi da na ban na adum to jage yani ai Itaw jugin. Ngasigi nga na ibasidi. Long nagaya ka ba man sila trebo. Ay di in na boy na kuning inita. Kanagi nga mong ka kulay yaman ni haywan. In kola di soy lakan yung koita. Heh. Korean na midang insang haong ni kan madawakal siya. Nung ay ba na loy di haydi. Hoy ito. Ay ko'y parking nga mahaw siya. At ay park amatama na daban. Ay ko'y nahaw hiyan ba ni. Haigam da na itaw boy na. Long siniya sila ka na ba mandribo? Nga jing siya, masayam na kingi ba? Itaw boy now! Itaw jugin! Ay iniw na balay ni itaw. Nga bu kiyang parage. Nuay tiyo na sa lehibo. Hey, itaw jugin. Yam na yet pa miya magimakol tarak pagam tawida. Nang tatro. Kay daw ba gitaro yun itaw? Kung gumsi, siya rok tribo usan na rin siya. Ising makol na matatadri na kumasi. Miko wajam da kumdini ha. Itaw jugin. Nga si di numid yam na pay hay baday na. Kore nga zi kara yam na parak labadi. Yung isa na ba kara hek tamlam le hay raga. Kay tiyal da kara mo yun tuwajiro. Siyal kara daw ju pangni da na. Aduga kara ama na laika isi suning da ba miri mayama mo saw sari lay da na. Moy da kara ama yen tuklo ziro. Ha, kaya hay ga itaw. Iyay nito. Ay di ay gisirong makaydo. Yung na karatang tamamlaga. Kay tiyal yaw da ba nilay kay sige. Nangasay habido. Suning da ba migay na sawsaraga lay habido. Makoydo ay nalim na bisa ningin ay di. Haydi. Moy na sumpam da na sa adan lay ba nina. Ahaw ba di marang kay ni hiksa sa ningido. Natra na ito. Mani ito. Ay gisu kay tiyal da kay yaw da bida. Iba niya dong pulap hay yon tuk minaro bahay ba dun. Sidi haksang sajeloy kay woy, kay sulay ba na teba? Moy isdi una ingon da, atam na ni hikta hari na. Ay salo wana padar ya tawri jibo. Ito, ikay reda. Adu moy ni yaw da na di ay di, karam tabak shubam ama, kaday da tiru ni. As kari nungi hay du hek yaw reda ko ije. Lao ito, aswagi kara aswang mo siya. Masido in sang hek da yeng dorasi. Swai si mong malan bay wani ko. Nga ka matapaba sunate. Hoy ito, lao. Kung wal ka tagal ije, masi nga mong wali ne. Asina mong karamali, mapamong silaw ito. Ay chalage da. Ay bukka na puning da ba ne. Tambam laksara jani. Oh. Asuk mahaw yaw da ba? Mamalay taba punsi. Ay bo, silam sinda pang da ba kway ne? Ay nangamloy hay da na kanam tana. Ay ni sujage hay zero rabasu kanana suyabi nagtrabok ka. Nga sida kang le. Ay gi punsi mamal. Bitlebe isya gi ningjaba mayol de. Umsat na dana. Ningam dana adumak lay kragadabok ko. Oh, tuli da ko. Manggol jaw ay iray ba? Manggol jaw. Kay no asuk sa saba sida nang tawri dawo. Pamge ka urum mama kay matiraga. Ukha matiraga usu pamu dana. Heh, nang ama iba. Tabak tiba sa luy na tro nang gitubo. Ita ko na. Jugin. Nakoy ni di ka sa luri ba? Kay susat ya da ito. Sum ko chat na sana ran bani. Yeng ini ko susum. Mi ari ma jingjin nung ari siya. Kay din nung ari no da na mahaw sum tang na lakam manida. Ada wo tala sana itaw he amu teng na reda na. Kangi. Nakoy ni na ay bu soy da na waraw gani sorum gani hay ba ito. Ada bo ay ngasi di kang le. Isa na isa gi mama. Ay bu ubda na koy ani na. Ay dun sa lehay so ay kang ito.
ꯆꯠꯄꯤꯔꯣꯏ ꯏꯇꯥꯎ ꯑꯩ ꯃꯤ ꯑꯃ ꯁꯨꯝ ꯉꯥꯏꯔꯝꯕꯅꯤꯗ ꯅꯈꯣꯏ ꯑꯅꯤ ꯑꯩꯕꯨ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯆꯠꯂꯣ ꯏꯇꯥꯎ ꯍꯦ ꯏꯇꯥꯎ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯤꯕꯣ ꯑꯗꯨꯁꯨ ꯅꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯁꯤꯗ ꯕꯣꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯁꯥꯎꯕ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯇꯥꯎ ꯄꯥꯠꯇ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯂꯝꯕꯗꯣ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯂꯣꯏꯅ ꯎꯏ ꯂꯣꯏꯅ ꯇꯥꯏꯌꯦ ꯏꯇꯥꯎ ꯅꯪꯕꯨ ꯂꯛꯅꯒꯦ ꯈꯟꯅ ꯊꯑꯣꯏꯃꯛꯀꯤ ꯊꯑꯣꯏꯁꯟꯅꯗꯕꯅꯤ ꯅꯇꯥꯎ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯏꯇꯥꯎꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯒꯗꯕꯅꯣ ꯅꯪꯅ ꯏꯆꯥꯒꯤ ꯐꯨꯔꯤꯠꯀꯤ ꯃꯔꯝꯗ ꯉꯥꯡꯂꯒ ꯆꯠꯈꯤꯕꯗꯣ ꯕꯣꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯇꯥꯍꯧꯏ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯃꯔꯨꯞ ꯏꯇꯥꯎ ꯖꯨꯒꯤꯟ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯅꯤ ꯅꯪꯅ ꯊꯕꯛ ꯏꯪꯈꯥꯡꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯋꯥꯕ ꯄꯤꯕ ꯑꯗꯨ ꯈꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯇꯩꯗꯤ ꯏꯇꯥꯎꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯗꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒꯦ ꯈꯟꯅ ꯇꯧꯈꯤꯕꯅꯤ ꯄꯥꯠꯇꯒꯤ ꯐꯥꯕ ꯉꯥꯁꯤꯡꯗꯣ ꯀꯩꯊꯦꯜꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯏꯇꯥꯎ ꯉꯥꯔꯦꯜ ꯉꯥꯃꯨꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ ꯃꯤꯁꯤꯡꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯥꯝꯅ ꯂꯩꯅꯈꯤꯕꯅꯤ ꯁꯦ ꯂꯧꯁꯜꯂꯣ ꯏꯇꯥꯎ ꯃꯁꯤꯅ ꯏꯆꯥꯒꯤ ꯐꯨꯔꯤꯠ ꯂꯩꯅꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯤꯌꯨ ꯂꯥꯟꯅ ꯂꯧꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯄꯤꯕꯅꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯏꯇꯥꯎ ꯏꯇꯥꯎꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯗ ꯃꯗꯨꯗ ꯏꯇꯥꯎꯅ ꯐꯪꯂꯛꯄ ꯁꯔꯨꯛ ꯈꯔꯅꯤ ꯈꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯌꯨ ꯕꯣꯏꯅꯥꯎ ꯖꯨꯒꯤꯟ ꯋꯥꯈꯜ ꯄꯤꯛꯄ ꯅꯇꯥꯎ ꯑꯩꯅ ꯏꯇꯥꯎ ꯑꯅꯤꯕꯨ ꯀꯌꯥꯗ ꯐꯠꯇꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯕꯤꯔꯝꯕ ꯑꯁꯦ ꯑꯩ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯦ ꯏꯇꯥꯎ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯥꯎꯅꯅꯕ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯏꯇꯥꯎ ꯑꯄꯪꯕ ꯅꯇꯥꯎꯅꯤ ꯈꯜꯂꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯇꯥꯎ ꯏꯇꯥꯎ ꯃꯔꯨꯞ ꯍꯥꯏꯕꯁꯦ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯏꯇꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨ ꯏꯇꯥꯎ ꯏꯆꯥꯒꯤ ꯐꯨꯔꯤꯠꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯩꯕꯤꯔꯨꯔꯣ ꯅꯪꯅ ꯏꯆꯥꯒꯤ ꯍꯔꯥꯎꯕ ꯃꯤꯅꯣꯛ ꯎꯕꯗ ꯍꯔꯥꯎꯖꯒꯗꯕꯗꯣ ꯑꯗꯨꯒꯨꯝ ꯑꯩꯈꯣꯏꯅꯁꯨ ꯅꯪꯒꯤ ꯍꯔꯥꯎꯕ ꯃꯤꯅꯣꯛ ꯎꯕꯗ ꯍꯔꯥꯎꯖꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯃꯥ ꯏꯆꯥ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯡꯉꯥꯏꯅ ꯊꯝꯅꯅꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯁꯤꯀꯣ ꯑꯩꯈꯣꯏꯁꯨ ꯏꯇꯥꯎꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯑꯍꯣꯏ ꯃꯔꯨꯞ ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯂꯒꯦ ꯏꯇꯥꯎ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯃꯪꯒꯣꯜꯖꯥꯎꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯃꯁꯤꯡ ꯊꯥꯕꯤꯕ ꯍꯧꯔꯣꯀꯣ ꯏꯇꯥꯎ ꯏꯇꯥꯎ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯍꯧꯔꯅꯤ ꯏꯇꯥꯎ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯋꯥꯔꯤ ꯈꯛ ꯇꯥꯔꯒ ꯊꯣꯛꯄꯤꯈꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯕꯤꯁꯤꯡ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔꯝ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯅ ꯇꯔꯪ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯖꯔꯕ ꯂꯩꯔꯥꯡ ꯀꯌꯥꯅ ꯐꯨꯒꯥꯏꯅ ꯁꯥꯠꯇꯨꯅ ꯀꯣꯅꯨꯡ ꯑꯁꯤ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯂꯤ ꯀꯣꯅꯨꯡꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯃꯈꯜ ꯁꯨꯅ ꯍꯧꯔꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯖꯔꯕ ꯂꯩꯁꯤꯡꯅ ꯄꯤꯛ ꯊꯜꯂꯕ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯅꯤꯡꯉꯣꯜꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯅꯤꯡꯊꯧ ꯑꯔꯥꯕꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯉꯣꯜꯒꯤ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯔꯥꯕ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯣꯟꯅ ꯅꯤꯡꯉꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯤꯡꯉꯣꯜꯕꯨ ꯍꯨꯔꯥꯟ
ꯌꯦꯡꯖꯔꯝꯃꯤ. ꯏꯄꯜ, ꯂꯩꯀꯣꯜ ꯁꯦꯡꯂꯝꯃꯤꯔꯣ? Ahoy Ibema. Leikol sum senglamanida. Nangbu lei hekluribro. ꯍꯣꯏ ꯏꯄꯜ, ꯂꯥꯏꯗ ꯀꯠꯅꯕ ꯂꯩꯁꯤꯡ ꯍꯦꯛꯂꯨꯕꯅꯦ. ꯑꯗꯣ ꯏꯄꯜ, ꯏꯄꯜꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤ ꯐꯥꯎꯕꯗ ꯂꯩꯀꯣꯜ ꯑꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯁꯤꯠ ꯁꯦꯡꯗꯨꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯄꯜ? Aina tawdrabadi kanana tawgani. Leikol asiga higadi pisak piklingaidaki humin kaminarakpanida. Leikol asigi kawba ngamlaroidaba wari mayam ama lei. Madubu ningsing laga awaba pothajaribane. ꯑꯗꯣ ꯏꯄꯜ, ꯂꯩꯒꯤ ꯃꯅꯥꯁꯤꯡ ꯍꯥꯞꯂꯤꯕ ꯄꯣꯂꯥꯡꯁꯦ ꯌꯥꯝ ꯂꯨꯝꯂꯝꯗꯧ ꯃꯥꯜꯂꯦ. ꯑꯩ ꯄꯨꯕꯤꯒꯦꯁꯦ. Yaranida Ibema. Ipal di nungti tawrabanina karishu watreda. Ipal adam pugian. Ining thaw. Ayo angan basida leikol yengba lakpiram libra. 이닝파우. Karigino, ahal asida sauraba polang sibu puhalibde. ꯑꯩꯅ ꯄꯨꯍꯟꯕ ꯅꯠꯇꯤꯌꯦ. ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯨꯕꯤꯒꯦ ꯍꯥꯏꯕꯗ ꯏꯄꯜ ꯑꯁꯤꯅ ꯌꯥꯗꯕꯅꯦ. Aina mangonda molhaningdabagi adum pugi yani hedana. Aina sum pujarakpanida iningthaw. ꯑꯩꯅꯗꯤ ꯑꯩ ꯄꯨꯕꯤꯒꯦ, ꯃꯥ ꯋꯥꯔꯅꯤꯅ ꯍꯥꯏꯖꯕꯅꯦ. ꯏꯄꯜꯅ ꯌꯥꯗꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯄꯨꯔꯛꯄꯅꯦ ꯏꯅꯤꯡꯊꯧ. Nataw yenge tawbanida. Noyeni na sanaba wari singado ay suloy na tahaw. Ado ipal hana satpiram. Ay maga waring hak sanaw kiye ipal. Oh, asuk ning tijabi maito. Ado nangi mingdi kari kauba. ꯅꯤꯡꯉꯣꯜ ꯀꯧꯖꯩ ꯏꯅꯤꯡꯊꯧ. Ningol haiba. Yam faze. Ado nangbu nungtigi leikol sida tabak subro. ꯁꯨꯗꯦꯗ ꯑꯩꯗꯤ. ꯏꯃꯥ ꯂꯩꯃ ꯍꯣꯏꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯖꯕꯅꯦ. Makhoina haiba tabaksing tawbadubo nangbu nungaibro. ꯍꯣꯏ, ꯑꯩꯗꯤ ꯃꯤꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯑꯩꯅ ꯃꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ. ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯍꯥꯏꯕꯗꯨ ꯃꯁꯤꯅꯤ ꯈꯟꯖꯩ. Nangna ngangbase tawa yamna nungai. ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯅ ꯇꯠꯇꯅ ꯍꯥꯏ, ꯁꯅꯥꯒꯤ ꯐꯝꯕꯥꯜꯗ ꯐꯝꯕ ꯃꯤ ꯈꯛꯇꯅ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯂꯩꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯁꯨ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯂꯩꯕ ꯌꯥꯏ ꯍꯥꯏꯅ. Noi mado minungsi thawjal yamna heibi nupi ma soidana oiramgani. ꯍꯣꯏ, Ado ima bo hojikpo kadaida leirige. ꯏꯃꯥꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ. Oh, ado ngasidagi nangi punsida awa masak khangdaba oirasan. ꯏꯅꯤꯡꯊꯧꯁꯨ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯇ ꯑꯣꯏꯔꯁꯅꯨ. Namit asidagi ningthaw arabana ningolba toina urammi. Karigumba kanda konungi mitin phamgi pirol sing semjenba. Karigumba kandana saksangda sak thongbisinga harauna nokminaduna leiramba. Karigumba kandana laisangda ahal oiribasingna lai khoiramba lakpada mateng pangduna leiba thengnaram. Iningthaw. Itaw sanaja karomdaino ita thajadana. Karino iningthawna phaklangda aduk muna yenglaga nokfe tawbiriba adubo. Aibo Ahoy iningthaw. Phaklang aduda karino ma leibagum muna yenglaga noklaga leiramliba sibo. aha akhoi leba sigi matangda karino masum khalambanida. Thajadebo. Leibaki wakhal khallagabu momo nokpa hongnadida. Itaw nangi wa arorpa thambro. Adudi mi khudimakisu loina leinaramganida. Aigisu mayam ama lei. Adudi ngasi thawdu asisu losilaga thamgro itaw.
ꯑꯦ ꯀꯩꯅꯣ ꯑꯦꯕꯣ? ꯍꯣꯏ ꯍꯣꯏ ꯏꯅꯤꯡꯊꯧ. ꯏꯇꯥꯎ, ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯎꯉꯥꯎ ꯉꯥꯎꯔꯦ. ꯍꯥ? ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯣꯅꯦ? ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇꯦꯗ. ꯑꯗꯨꯗꯤ ꯀꯔꯝꯕ ꯑꯉꯝ ꯃꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯣ? ꯑꯁ ꯏꯇꯥꯎ, ꯑꯉꯝ ꯃꯊꯧꯒꯤ ꯃꯆꯥ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯃꯁꯨ ꯑꯃꯠꯇ ꯅꯠꯇꯦꯃꯤ ꯏꯇꯥꯎ. ꯅꯤꯡꯉꯣꯜꯅꯦ. ꯀꯔꯤ? ꯅꯤꯡꯉꯣꯜꯅꯦ ꯍꯥꯏꯕ? ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯉꯤ. ꯅꯪꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ? ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯈꯣꯡꯐꯝ ꯑꯗꯨꯕꯨ ꯊꯥꯡꯂꯒꯦ ꯈꯜꯂꯕ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯏꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ. ꯑꯗꯨꯒ ꯃꯥꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯊꯕꯛ ꯁꯨꯅꯕ ꯅꯨꯄꯤ. ꯏꯅꯤꯡꯊꯧꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯌꯣꯛꯅꯕ ꯇꯥꯕ. ꯑꯩꯁꯨ ꯃꯗꯨ ꯈꯪꯗꯕ ꯅꯠꯇꯦ ꯏꯇꯥꯎ. ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗ ꯑꯌꯦꯠ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯦ ꯈꯜꯂꯤ ꯏꯇꯥꯎ. ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯁꯦ ꯏꯃꯥ ꯂꯩꯃ ꯑꯃꯗꯤ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ. ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨ ꯈꯪꯉꯒ ꯀꯔꯤꯒꯤꯅꯣꯕ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯀꯠꯊꯣꯛꯀꯦ ꯈꯜꯂꯤꯕ ꯑꯗꯨꯕꯨ? ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯗꯦ. ꯃꯥꯒꯕꯨ ꯍꯦꯛ ꯂꯩꯃꯤꯟꯅꯔꯕ ꯑꯩꯁꯦ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯍꯦꯛꯇ ꯀꯥꯎꯏ. ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ. ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯁꯦ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯔꯦ. ꯍꯥ? ꯀꯔꯤ ꯈꯨꯗꯣꯡꯊꯤꯕꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯣ, ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ, ꯅꯤꯡꯉꯣꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯕ. ꯑꯁ ꯏꯇꯥꯎ, ꯅꯪ ꯁꯨꯕ. ꯅꯤꯡꯊꯧ ꯑꯔꯥꯕꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯑꯗꯣ ꯅꯤꯡꯉꯣꯜꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ. ꯅꯣꯡꯃ ꯂꯥꯏꯔꯤꯛ ꯊꯝꯕ ꯀꯥ ꯑꯃꯗ ꯅꯤꯡꯊꯧ ꯑꯔꯥꯕ ꯅꯤꯡꯉꯣꯜꯒ ꯊꯦꯡꯅꯔꯝꯃꯤ. ꯅꯤꯡꯉꯣꯜ. ꯏꯅꯤꯡꯊꯧ. ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯊꯝꯕ ꯂꯥꯛꯄꯅꯤꯗ. ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯩꯕ꯭ꯔꯥꯅꯦ? ꯈꯔ ꯍꯩꯌꯦ. ꯀꯔꯤ ꯂꯥꯏꯔꯤꯛꯅꯣꯅꯦ ꯅꯪꯅ ꯄꯥꯕ ꯂꯣꯏꯔꯒ ꯊꯝꯕ ꯂꯥꯛꯂꯤꯕ ꯑꯗꯨꯕꯣ? ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯡꯅꯤꯗ ꯏꯅꯤꯡꯊꯧ. ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤꯒꯗꯤ ꯄꯥꯗ꯭ꯔꯣ ꯅꯪꯕꯣ? ꯄꯥꯗꯦꯗ. ꯅꯤꯡꯊꯧꯗꯤ ꯅꯨꯡꯇꯤꯒꯤ ꯎꯔꯒ ꯂꯩꯔꯨꯁꯤꯗꯤ. ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯄꯥꯕꯤꯌꯨꯗꯅ. ꯍꯣꯏ, ꯄꯥꯕꯤꯒꯦ. ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ? ꯁꯤꯁꯤꯔꯣ? ꯍꯣꯏ, ꯑꯃ ꯅꯥꯀꯟꯗ ꯂꯩꯔꯤꯗꯣ. ꯁꯤꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯅꯤ. ꯍꯣꯏꯅꯦ. ꯀꯔꯤ ꯃꯇꯥꯡꯒꯤꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛꯅꯣ? ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯃꯒ ꯂꯝ ꯀꯣꯏꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯅꯤ. ꯑꯣ, ꯑꯗꯣ ꯃꯈꯣꯏꯅꯤꯗꯨꯕꯨ ꯊꯨꯡꯅꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯨꯕꯨ ꯏꯅꯤꯡꯊꯧ? ꯋꯥꯔꯤ ꯐꯖꯕꯁꯤꯡꯁꯦ ꯀꯣꯟ ꯍꯦꯛꯇ ꯀꯥꯏꯅꯒꯜꯂꯤ. ꯑꯩꯗꯤ ꯊꯨꯡꯅꯕꯅ ꯍꯦꯟꯅ ꯄꯥꯝꯕ, ꯑꯗꯨꯅꯅꯤ. ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯋꯥꯅ ꯑꯋꯥꯕ ꯀꯌా ꯃꯥꯌꯣꯛꯅꯔꯒ ꯀꯣꯟꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯕꯅꯤ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯔꯥꯕ ꯅꯤꯡꯉꯣꯜꯕꯨ ꯎꯅꯕ ꯂꯩꯀꯣꯜꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯝꯃꯤ. ꯏꯅꯤꯡꯊꯧꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯕꯤꯕꯒꯦ ꯏꯅꯤꯡꯊꯧ? ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦꯗ. ꯅꯪꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯄꯅꯤ. ꯑꯩꯒꯗꯤ ꯀꯔꯤꯒꯦ? ꯏꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯅꯕ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨꯗꯤ. ꯃꯈꯣꯏꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯇꯥꯗꯕ ꯌꯥꯗꯕꯒꯤ ꯇꯥꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯃꯨꯟꯅ ꯇꯥꯏ. ꯑꯗꯨꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯑꯗꯣ ꯏꯅꯤꯡꯊꯧ, ꯃꯇꯨꯡꯗꯗꯤ ꯂꯩꯀꯣꯜꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯗꯣ ꯇꯧꯕꯤꯒꯅꯣ.
ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯐꯠꯇꯅ ꯍꯥꯏꯅꯕꯤꯈꯤꯅꯤ. ꯀꯅꯥꯝꯇꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ. ꯅꯪꯅ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯕ ꯃꯥꯜꯂꯦ. ꯑꯩꯅ ꯅꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯑꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯑꯗꯨꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯅꯤꯡꯊꯧ. ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯂꯩꯇ꯭ꯔꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯅꯕ ꯈꯛ ꯂꯩꯕꯅꯦ. ꯅꯪꯕꯨ ꯀꯅꯥꯅ ꯊꯕꯛ ꯈꯛ ꯁꯨꯅꯕ ꯂꯩꯕꯅꯤ ꯍꯥꯏꯔꯤꯅꯣ? ꯊꯕꯛ ꯁꯨꯅꯕ ꯈꯛ ꯂꯩꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ? ꯅꯪꯗꯤ ꯅꯤꯡꯉꯣꯜꯅꯦ. ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯉꯣꯜ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯔꯥꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯔꯥꯕꯒꯤ ꯃꯃꯥ ꯂꯩꯃ ꯊꯣꯏꯕꯤꯅ ꯎꯈꯤꯔꯝꯃꯤ. ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯁꯤꯗ ꯐꯝꯃꯨ, ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯤ. ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯅꯨꯄꯤ ꯑꯃꯒ ꯅꯪꯒ ꯇꯣꯏꯅ ꯎꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯆꯨꯝꯃꯤ. ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯥꯒ ꯇꯣꯏꯅ ꯎꯅꯔꯤꯕ? ꯃꯔꯨꯞ ꯑꯣꯏꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯎꯅꯕꯅꯤꯗ ꯏꯃꯥ. ꯁꯦꯡꯅ ꯍꯥꯏꯌꯨ, ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ. ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤꯕꯨ ꯆꯨꯝꯅꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯤ ꯈꯛꯇꯔꯣ? ꯅꯠꯇꯦ ꯏꯃꯥ. ꯑꯩꯅ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯟꯅ ꯈꯪꯉꯕꯅꯤ. ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯪꯕꯨ? ꯑꯩꯅ ꯀꯔꯤꯔꯥ ꯑꯃ ꯇꯧꯈ꯭ꯔꯒꯦ ꯏꯃꯥ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯅꯦ. ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯗꯨꯅ ꯀꯣꯅꯨꯡꯁꯤꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯅꯨꯄꯤ. ꯑꯩꯁꯨ ꯈꯪꯉꯦ ꯏꯃꯥ. ꯅꯪꯅ ꯄꯥꯝꯃꯦ, ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯃꯗꯨꯕꯨ ꯀꯔꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯃꯥ? ꯏꯄꯥ ꯅꯤꯡꯊꯧ ꯍꯦꯛ ꯅꯣꯡꯉꯥꯈꯤꯕꯗꯒꯤ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯅ ꯍꯥꯏꯕ ꯋꯥ ꯌꯥꯗꯨꯅꯇ ꯂꯥꯛꯄꯅꯤ. ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯃ ꯐꯪꯖꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯨ ꯏꯃꯥ? ꯑꯩꯁꯨ ꯏꯆꯥꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯕꯗꯨ ꯄꯥꯝꯗꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ. ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯤꯔꯤꯕꯅꯣꯕ ꯏꯃꯥ? ꯋꯥꯐꯝ ꯑꯗꯨ ꯇꯔꯥꯏꯕ ꯋꯥꯐꯝ ꯑꯃ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ. ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯨ ꯍꯦꯛ ꯈꯪꯂꯛꯄꯗ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯌꯣꯛꯇ ꯋꯥ ꯉꯥꯡꯂꯛꯀꯅꯤ. ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅꯁꯨ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯔꯛꯀꯅꯤ. ꯏꯃꯥ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ. ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯄꯥꯛꯁꯤꯡ ꯑꯁꯤꯅꯁꯨ ꯅꯣꯛꯅꯈꯤꯅꯤꯅꯦ. ꯏꯃꯥ, ꯅꯣꯛꯅꯈꯤ ꯅꯣꯛꯅꯁꯅꯨ. ꯅꯪ ꯃꯥꯒꯤꯗꯃꯛꯇ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯥꯌꯣꯛꯅꯔꯒꯦ ꯈꯜꯂꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯥꯌꯣꯛꯅꯗꯨꯅ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯒꯦ ꯈꯜꯂꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯁꯨꯅ ꯇꯤꯜꯂꯝꯃꯤ. ꯃꯇꯥꯡ ꯑꯁꯤꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯑꯔꯥꯕꯅ ꯃꯍꯥꯛꯀ ꯅꯤꯡꯉꯣꯜꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ. ꯐꯝꯅꯥꯏꯕ ꯑꯃ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯅꯤꯡꯊꯧ, ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ. ꯀꯔꯤꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯅꯕ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯅꯤ. ꯏꯄꯜ ꯈꯨꯃꯟ, ꯃꯗꯨ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯔꯕ? ꯅꯤꯡꯊꯧꯅ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯕ ꯅꯨꯄꯤ ꯂꯧꯕ ꯍꯧꯅꯗꯦ. ꯀꯔꯤꯒꯤ ꯅꯤꯡꯊꯧꯅ ꯊꯕꯛ ꯁꯨꯅꯕ ꯂꯩꯕꯤ ꯅꯨꯄꯤꯕꯨ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯁꯦ ꯅꯤꯡꯊꯧꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕ ꯆꯠꯅꯕꯤ ꯑꯣꯏꯕꯒꯤꯅꯤ. ꯆꯠꯅꯕꯤꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯏꯄꯜ. ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯊꯑꯣꯏꯗꯅ ꯇꯧꯕꯗꯤ ꯍꯧꯅꯗꯦ ꯅꯤꯡꯊꯧ. ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯣ? ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯒꯗꯕꯅꯤ. ꯑꯇꯩꯗꯤ? ꯃꯍꯩ ꯃꯁꯤꯡ, ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯁꯨ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤ. ꯏꯄꯜ, ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯍꯩꯕꯤ ꯃꯊꯧꯅꯥ ꯂꯩꯕꯤꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ꯭ꯔꯥ? ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯍꯩꯇꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯇꯤꯛ ꯆꯥꯕꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯥꯏꯔꯕꯤ
ꯃꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨꯅ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯏꯄꯜ? ꯍꯣꯏ, ꯃꯌꯥꯝꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯤ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯏꯆꯝ ꯆꯝꯕꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯍꯩꯕꯤ ꯃꯍꯥꯛꯀ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯒ ꯂꯦꯞꯂꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯣꯏꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯩꯅ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯤꯡꯉꯣꯜ, ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯔꯤꯒꯤ ꯂꯥꯎꯊꯣꯛꯂꯤꯕꯅꯣ? ꯅꯪꯕꯨ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯕ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯃꯌꯥꯝ ꯃꯥꯡꯗ ꯋꯥꯐꯝ ꯑꯗꯨ ꯂꯥꯎꯊꯣꯛꯄꯤꯔꯝꯗꯕꯅ ꯍꯦꯟꯅ ꯐꯕꯅꯤ꯫ ꯀꯔꯤꯒꯤ? ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ, ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕꯗꯤ? ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ꯫ ꯅꯪꯕꯨ ꯀꯅꯥꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯤꯕ? ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯛꯄꯅꯤ꯫ ꯀꯔꯝꯅ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯀꯗꯧꯔꯤꯕꯅꯣ? ꯃꯗꯨꯗꯤ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯍꯩꯔꯛꯀꯗꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯩꯇ꯭ꯔꯕꯁꯨ ꯀꯥꯏꯗꯦ꯫ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕꯤꯔꯕꯗꯤ? ꯍꯦ, ꯅꯪꯒꯤꯗꯃꯛꯇ ꯅꯅꯥꯛꯇ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ꯫ ꯁꯦ, ꯅꯪ ꯑꯍꯦꯟꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯜꯂꯕ ꯃꯥꯜꯂꯦ꯫ ꯁꯦ, ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨꯁꯦ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯦ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯗꯨ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯁꯨꯝꯅ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ? ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ꯫ ꯅꯤꯡꯉꯣꯜ, ꯅꯤꯡꯊꯧꯁꯤ ꯃꯤꯑꯣꯏꯕꯅꯤ꯫ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯗꯨꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯅꯤꯡꯊꯧ ꯑꯔꯥꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯉꯣꯜ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯄꯨꯟꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯤꯡꯉꯣꯜꯅ ꯂꯩꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃꯈꯛꯇꯤ ꯂꯩ꯫ ꯀꯔꯤ ꯀꯔꯝꯕ ꯂꯝꯕꯤꯅꯣ? ꯇꯥꯛꯄꯤꯌꯨ ꯏꯄꯜ ꯈꯨꯃꯟ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄ ꯉꯝꯂꯕꯗꯤ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯂꯩꯃ ꯑꯣꯏꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯏꯄꯜ? ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯆꯥꯡꯌꯦꯡ 3 ꯈꯛ ꯇꯧꯒꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯑꯣꯏꯔꯕꯅꯣ ꯏꯄꯜ? ꯑꯍꯥꯟꯕꯗ, ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯦꯠꯇꯨꯅ ꯂꯥꯛꯂꯕ ꯈꯨꯜ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯃꯕꯨ ꯃꯍꯥꯛꯅ ꯋꯥꯌꯦꯟꯗꯨꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯅꯥꯃꯠꯇꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯕ ꯆꯥꯡꯌꯦꯡ ꯑꯃꯈꯛꯄꯨ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ, ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯈꯜꯍꯟꯒꯗꯕꯅꯤ꯫ ꯅꯤꯡꯉꯣꯜ, ꯅꯪꯅꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤ ꯈꯜꯂꯤ? ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯕ꯭ꯔꯥ? ꯑꯍꯣꯏ, ꯑꯩꯁꯨ ꯌꯥꯖꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯈꯨꯜ ꯑꯅꯤꯈꯛ ꯏꯇꯠ ꯇꯠꯇꯅ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯌꯦꯠꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯨꯜ ꯑꯅꯤꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯅꯤꯡꯉꯣꯜꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯅꯠꯇꯦ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕꯅꯤ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯌꯦꯠꯅꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ?
Chahi kun surabani bema. mayamna chahi kun asi yetnaraga lakpasida mayamda tongjaribasi karino mayamna sanglaba chahi kun ase mahausana pibiba turel asigidamakta yetnaduna laklibanine Torela se. Aikhogi ipa ipusingna. Aikhogi khulgini haibirami. nakhoigi ipa ipusing aduna tauramba turel asibo Madudi nate. aduna turel ase khul animaki amata natte aduna ikhoi matam ama khaidoaga turel asi sizinarasi khul amana ayukta sizinaro aduga khul amana nungthilda sizinaro Ado ibema. Wafam masigi mayok te lerakpa mi yaurak labadi karam tawba. ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯏꯅꯤꯡꯊꯧꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯆꯠꯅꯍꯟꯒꯅꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯅꯤꯡꯉꯣꯜꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯦꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯞꯈꯤꯔꯝꯃꯤ ꯑꯍꯥꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯗ ꯅꯤꯡꯊꯧ ꯑꯔꯥꯕ ꯅꯤꯡꯉꯣꯜꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯑꯅꯤꯁꯨꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯅꯤꯡꯉꯣꯜꯒꯤ ꯃꯐꯝꯗ ꯎꯅ ꯁꯥꯕ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯤꯔꯝꯃꯤ ꯎꯄꯨ ꯑꯗꯨ ꯁꯣꯒꯤ ꯃꯈꯨꯜꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯥ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯎꯄꯨ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯗꯤ ꯎꯄꯨ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯅꯤꯡꯉꯣꯜ ꯎꯄꯨ ꯑꯗꯨꯕꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯎꯄꯨ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯦꯝꯕ ꯑꯣꯏꯔꯕꯅꯣ ꯎꯄꯨ ꯑꯁꯤꯕꯨ ꯁꯦꯝꯈꯤꯕ ꯃꯤꯁꯛꯇꯣ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯪꯂꯤꯕꯗꯤ ꯃꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯄꯨ ꯑꯗꯨꯕꯨ ꯁꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ ꯎꯄꯨ ꯑꯁꯤ ꯑꯣꯖꯥꯅ ꯁꯦꯝꯕꯤꯈꯤꯕ ꯑꯣꯏꯔꯕ꯭ꯔꯥ ꯑꯍꯣꯏ ꯃꯥꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯁꯥꯈꯤꯕꯅꯤ ꯑꯣꯖꯥꯅ ꯎꯄꯨ ꯑꯁꯤꯕꯨ ꯁꯥꯈꯤꯕ ꯃꯇꯝꯗ ꯎꯄꯨ ꯑꯁꯤꯒꯤ ꯁꯣꯁꯨ ꯁꯥꯕꯤꯈꯤꯕ꯭ꯔꯥ ꯎꯄꯨ ꯑꯗꯨꯒꯤ ꯁꯣꯗꯤ ꯑꯩꯅ ꯁꯥꯈꯤꯗꯦ ꯑꯗꯨꯗꯤ ꯎꯄꯨ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯒꯗꯧꯔꯤꯕꯅꯣ ꯎꯄꯨ ꯑꯗꯨꯗꯤ ꯍꯥꯡꯕ ꯌꯥꯔꯣꯏꯗꯕ ꯎꯄꯨꯅꯤ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯎꯄꯨ ꯑꯁꯤ ꯍꯥꯡꯕ ꯌꯥꯗꯕ ꯎꯄꯨ ꯑꯣꯏꯅ ꯁꯥꯈꯤꯕꯅꯤꯅꯦ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯌꯥꯎꯗꯤꯌꯦ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯔꯥꯕ ꯐꯝꯅꯥꯏꯕ ꯏꯄꯜ ꯈꯨꯃꯟꯗ ꯌꯦꯡꯂꯛꯂꯝꯃꯤ Changyeng ngasi masumahak na may pakledana. ꯑꯁꯨꯝꯅ ꯆꯥꯡꯌꯦꯡ ꯑꯅꯤ ꯅꯤꯡꯉꯣꯜꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯔꯣꯏꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯆꯥꯡꯌꯦꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ Ibema, aroi changyeng asidi. Laipak asigi miyam na nahakpo thak wang na kalhangadabani ko. ꯃꯗꯨꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ Madudi nahak na upay matawduna ngam na ba hotnagadabani. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯉꯣꯜ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯏꯄꯜꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯌꯥꯝꯅ ꯌꯥꯝꯃꯦ ꯏꯄꯜ ꯅꯇꯣꯝꯇ ꯄꯨꯔꯗꯤ ꯋꯥꯔꯅꯤꯌꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯏꯄꯜ 이베마 농시다 이차누피 그이텔 아시다 레이브 누파 나 마야마세 까나 마타나 마땡 빵비게 하락되네 아두가 누피 마차 낭나 이빨기 마땡 빵비게 하락 이번이네 ꯍꯣꯏ ꯏꯄꯜ ꯃꯇꯣꯝꯇ ꯄꯣꯠꯆꯩꯁꯤꯡꯁꯦ ꯄꯨꯔꯒ ꯁꯨꯝ ꯆꯠꯄꯗꯣ ꯅꯆꯥꯅ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯍꯥꯏꯖꯕꯅꯤ ꯏꯄꯜ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ Ibema,
ꯐꯤꯔꯣꯜꯁꯤꯡ ꯂꯩꯒꯗꯧꯔꯤꯕ꯭ꯔꯣ ꯄꯣꯠꯅꯒ ꯄꯣꯠ ꯁꯤꯠꯇꯕꯅꯤ ꯏꯕꯦꯝꯃ ꯐꯤꯔꯣꯜ ꯑꯃꯅꯤꯗ ꯂꯩꯈꯣꯗꯅ ꯑꯣꯖꯥ ꯍꯣꯏꯅ ꯐꯤꯔꯣꯜ ꯌꯣꯜꯂꯤꯕ ꯃꯐꯝꯁꯦ ꯍꯣꯠꯅꯔꯤ ꯑꯗꯨꯅꯅꯦ ꯐꯤꯔꯣꯜꯒꯤꯗꯤ ꯑꯁꯣꯝꯒꯤ ꯅꯥꯀꯟ ꯑꯁꯣꯝꯗ ꯑꯣꯏꯕꯅꯦ ꯑꯗꯨꯅꯅꯦ ꯄꯣꯠ ꯁꯤꯠꯇ꯭ꯔꯤꯕꯗꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡ ꯌꯣꯟꯐꯝꯅꯦ ꯍꯥ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯑꯩꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯏꯁꯤꯠ ꯁꯤꯠꯇꯦ ꯈꯜꯂꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯈꯪꯂꯨꯗ꯭ꯔꯦ ꯏꯕꯦꯝꯃꯅ ꯇꯥꯛꯄꯤꯔꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯑꯣꯖꯥ ꯑꯁꯣꯝꯗ ꯑꯣꯏꯅ ꯌꯣꯟꯕꯤꯌꯣ ꯁꯣꯝꯗꯗꯤ ꯐꯤꯔꯣꯜ ꯂꯩꯕ ꯃꯤ ꯀꯌꯥ ꯂꯥꯛꯇꯕꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯑꯩꯃ 이벤 ꯈꯥꯃꯦꯟꯁꯤꯡꯁꯤꯗꯤ ꯃꯈꯥꯗ ꯂꯣꯏꯅ ꯍꯩꯗꯣꯛꯑꯦꯗꯅ ꯑꯀꯥꯏꯕꯁꯨ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯤ ꯍꯣꯏꯅꯦꯍꯦ ꯏꯕꯦꯝꯃ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯅ ꯇꯨꯔꯤꯕꯅꯤꯅꯦ 이벤 ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯁꯤꯁꯦ 이벤ꯕꯨ ꯁꯣꯛꯄ꯭ꯔꯣ ꯀꯥꯏꯗ ꯁꯣꯛꯀꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯇꯦꯗ 이벤 ꯁꯤꯗ ꯐꯝꯃꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎꯁꯦ ꯑꯩ 이벤ꯒꯤ ꯈꯥꯃꯦꯟꯁꯤꯡꯁꯦ ꯈꯨꯟꯖꯤꯟꯕꯤꯔꯛꯀꯦ 이벤 ꯁꯦ ꯑꯇꯩꯁꯤꯗꯤ ꯈꯨꯟꯕ ꯌꯥꯔꯔꯣꯏ ꯂꯣꯏꯅ ꯀꯥꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯜꯁꯤꯅ ꯑꯩꯅ 이벤ꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯕꯅꯦ ꯂꯧꯁꯜꯂꯣꯁꯦ 이벤 이벤마부 까나노네 이벤 ꯑꯩ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯖꯕꯤꯅꯤ ꯏꯕꯦꯝꯃ ꯏꯁꯨꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕꯗ ꯑꯣꯏꯌꯨꯀꯣ 이슈디 라이렘비기 사연 마삭나 마삭 파자리바 미농시 턱자어는 레이리바 이벤 수나다 ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯈꯣꯀꯣ 이벤 ꯑꯁꯨꯝꯅ ꯅꯤꯡꯉꯣꯜ ꯂꯧꯃꯤꯁꯤꯡ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯂꯥꯛꯄꯁꯤꯡ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯂꯥꯛꯇꯨꯅ ꯅꯤꯡꯉꯣꯜꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ ꯋꯥꯔꯕ ꯑꯗꯣ ꯑꯔꯣꯏꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯁꯨ ꯃꯥꯏ ꯄꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯈꯪꯗꯦꯗ ꯏꯅꯤꯡꯊꯧ ꯋꯥꯈꯜꯁꯦ ꯋꯥꯗꯕꯗꯤ ꯉꯝꯗꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯒꯅꯤꯗ ꯑꯁꯨꯝꯅ ꯅꯤꯡꯉꯣꯜꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯦ ꯇꯥꯕꯗ ꯃꯕꯨꯛ ꯐꯠꯇꯕ ꯐꯝꯅꯥꯏꯕ ꯈꯔꯅ ꯅꯤꯡꯉꯣꯜꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯥꯎ ꯀꯌꯥ ꯁꯟꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯅꯤꯡꯉꯣꯜꯅ ꯅꯤꯡꯊꯧ ꯑꯔꯥꯕꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯄꯥꯝꯃꯤ ꯅꯤꯡꯉꯣꯜꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯈꯣꯡꯒꯣꯏꯅꯅꯕ ꯍꯣꯠꯅꯕꯅꯤ ꯅꯤꯡꯉꯣꯜꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯁꯥꯗꯨꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ 이닝ꯊꯧ ꯃꯌꯥꯝꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯦ ꯇꯥꯕꯤꯕ꯭ꯔꯥ ꯑꯩꯁꯨ ꯇꯥꯔꯦ ꯑꯗꯨꯗꯤ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯊꯤꯗꯣꯛꯄꯅ ꯐꯔꯣꯏꯗꯕ꯭ꯔꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯅꯥꯅ ꯁꯟꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯑꯗꯨꯗꯤ ꯃꯤꯁꯛ ꯑꯗꯣ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯠꯇꯅ ꯎꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯍꯧꯖꯤꯛ ꯇꯧꯕꯤꯒꯗꯧꯔꯤꯕ ꯑꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯅꯤꯡꯉꯣꯜꯒꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯗꯨꯒꯤ ꯐꯜ ꯂꯥꯎꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯀꯣꯅꯨꯡ ꯑꯗꯣ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯆꯨꯅ ꯇꯤꯜꯂꯝꯃꯤ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯕꯤꯈꯣ ꯃꯤꯑꯣꯏ ꯈꯔꯅ ꯅꯤꯡꯉꯣꯜꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯥꯎ ꯀꯌꯥ ꯁꯟꯗꯣꯛꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯅꯤꯈꯤꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯝ ꯄꯤꯌꯨ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯈꯤꯕꯁꯨ ꯂꯩꯇꯦ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯃꯗꯨꯈꯛ ꯄꯥꯝꯖꯕꯅꯤ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯄꯥꯝꯕ ꯈꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩ
ꯃꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝꯅ ꯅꯤꯡꯉꯣꯜꯒꯤ ꯑꯁꯦꯡꯕ ꯊꯝꯃꯣꯏ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕꯤꯌꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯅꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯋꯥꯕ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯃꯍꯥꯛꯇꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤꯅꯦ ꯃꯍꯥꯛꯇꯤ ꯊꯧꯖꯥꯜ ꯍꯩꯕꯤꯅꯦ ꯃꯍꯥꯛꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯩꯃ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛꯅꯦ ꯃꯍꯥꯛꯀꯨꯝꯕ ꯅꯨꯄꯤꯗꯤ ꯑꯇꯥꯡꯕꯅꯦ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯤꯡꯉꯣꯜꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ ꯑꯗꯨꯗꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯤꯡꯉꯣꯜꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯀꯣ ꯑꯍꯣꯍꯦ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯦ ꯌꯥꯔꯦ ꯑꯁꯨꯝꯅ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯛꯇꯅ ꯑꯃꯗꯤ ꯑꯔꯥꯞꯄꯗꯒꯤ ꯂꯂꯣꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯔꯥꯕ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ